ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯀꯧꯕ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯈꯛ ꯂꯩꯖꯩ, ꯃꯃꯤꯡꯅ ꯁꯅꯥꯃꯇꯨꯝ ꯀꯧꯏ꯫ ꯃꯍꯥꯛ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯆꯍꯤ 3ꯃꯨꯛ ꯁꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯅꯨꯄꯤ ꯃꯆꯥ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯃꯆꯥ ꯇꯞꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯕꯣꯛ ꯈꯔ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯗꯨꯗ ꯄꯤꯔꯒ, "ꯁꯦ, ꯁꯤ ꯂꯧ, ꯑꯉꯥꯡꯅꯤ ꯀꯥꯏꯅ, ꯑꯃꯨꯛ ꯍꯦꯟꯅ ꯐꯨꯖꯤꯜꯂꯛꯀꯅꯤ, ꯈꯔ ꯄꯤꯔꯤꯁꯦ ꯀꯣꯛ ꯂꯧꯒꯦ ꯍꯥꯏꯗꯦ"꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, "ꯇꯜꯂꯤ, ꯅꯪꯅ ꯍꯦꯜꯂꯤ ꯌꯥꯝꯕ, ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ, ꯑꯩꯒꯤꯁꯤꯗꯤ ꯌꯥꯝꯁꯨ ꯌꯥꯝꯗꯅ, ꯅꯪꯒꯤꯅ ꯃꯌꯥꯝ, ꯑꯩꯒꯤꯅ ꯈꯖꯤꯛꯈꯛ"꯫ ꯈꯔ ꯆꯥꯎꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, "ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯎꯅ, ꯍꯨꯟꯇꯣꯛꯈ꯭ꯔꯒꯦꯀꯣ, ꯅꯪ ꯁꯨꯡꯄꯤ ꯄꯤꯖꯔꯣꯏ"꯫ ꯅꯨꯄꯤ ꯃꯆꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ, "ꯍꯩ, ꯀꯩꯗꯧꯅꯔꯦ ꯅꯣꯏ ꯑꯅꯤꯗꯤ? ꯍꯥ, ꯀꯔꯤꯒꯤ ꯈꯠꯅꯔꯤꯕꯅꯣ? ꯀꯗꯥꯏ, ꯀꯕꯣꯛꯇꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯕꯤꯒꯦ, ꯄꯤꯔꯛꯎ"꯫ ꯈꯔ ꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅꯕꯨ ꯍꯔꯥꯎꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯑꯅꯤꯕꯨ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ꯭ꯔꯣ"꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ, "ꯇꯥꯔꯦ"꯫ "ꯑꯣ, ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯌꯣꯡꯅ ꯍꯧꯗꯣꯡ ꯑꯅꯤꯗꯨꯗ ꯇꯟ ꯌꯦꯟꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯅꯣꯏ ꯑꯅꯤꯗ ꯌꯦꯟꯒꯦ ꯌꯥꯕ꯭ꯔꯥ"꯫ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯦ ꯄꯥꯈꯨꯝ ꯑꯗꯨꯝ ꯈꯨꯝꯃꯤ, "ꯌꯥꯏꯌꯦ"꯫ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯅꯨꯄꯤ ꯃꯆꯥꯅ ꯀꯕꯣꯛ ꯑꯗꯨ ꯈꯔ ꯌꯥꯝꯕ ꯑꯃꯒ ꯌꯥꯝꯗꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ, ꯁꯦ, ꯌꯥꯝꯕ ꯆꯞ ꯃꯥꯟꯅꯔꯕ꯭ꯔꯥ"꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ, "ꯃꯥꯟꯅꯗꯦ, ꯁꯣꯝꯒꯤꯁꯤꯅ ꯍꯦꯜꯂꯦ"꯫ ꯍꯅꯨꯕꯤ ꯅꯨꯄꯤ ꯃꯆꯥꯅ, "ꯑꯗꯨꯗꯤ ꯑꯍꯦꯟꯕ ꯁꯔꯨꯛꯁꯤꯗꯒꯤ ꯑꯩ ꯈꯔ ꯆꯥꯊꯣꯛꯑꯒꯦꯀꯣ, ꯌꯥꯔꯕ꯭ꯔꯥ ꯅꯣꯏ ꯑꯅꯤ"꯫ "ꯌꯥꯏꯌꯦ, ꯆꯥꯎ ꯑꯣꯏꯕꯣ"꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯥ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯥ ꯌꯣꯡꯅ ꯇꯟ ꯌꯦꯟꯕꯒꯤ ꯐꯤꯕꯝꯗ ꯇꯥꯔꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯕꯣꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯤꯛꯄ ꯐꯪꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥꯅ, "ꯑꯌꯥ, ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯍꯌꯦꯡꯈꯩꯗꯤꯅꯦ, ꯆꯥꯕ ꯊꯛꯄ ꯃꯇꯝꯗ ꯈꯠꯅꯒꯅꯨꯀꯣ, ꯍꯦꯛ ꯈꯠꯅꯔꯕ ꯍꯧꯖꯤꯛ ꯀꯕꯣꯛ ꯌꯦꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯟꯅꯗꯣꯏꯅꯤ, ꯈꯪꯖꯧ"꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯋꯥ ꯑꯝꯇ ꯈꯨꯝꯗ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ, ꯄꯦꯔꯤ ꯄꯦꯔꯤꯁꯨ ꯇꯧꯔꯦ꯫ ꯃꯆꯥ ꯑꯅꯤꯅ ꯏꯁꯨꯛ ꯁꯨꯛꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯕꯦꯆꯥꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯃꯨꯛ ꯐꯨꯅꯔꯕ꯭ꯔో? ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯁꯤꯒꯦ? ꯑꯩꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯑꯗꯨꯃꯥꯏꯅ ꯈꯠꯅꯒꯅꯨ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯁꯤ ꯅꯣꯏ ꯌꯥꯗꯦꯕ"꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯑꯗꯨꯃꯛ ꯂꯩ꯫ ꯈꯔ ꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯗꯒꯤ ꯋꯥ ꯀꯞꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯆꯥꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕ? ꯑꯆꯧꯕ, ꯅꯪꯅ ꯑꯉꯥꯡꯗ ꯐꯨꯕꯤꯔꯤꯕ꯭ꯔꯣ"꯫ ꯑꯄꯤꯛꯄ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ, "ꯏꯃꯥ, ꯑꯩꯒꯤ ꯀꯕꯣꯛꯇꯣ ꯍꯅꯨꯕꯤꯅ ꯆꯥꯈ꯭ꯔꯦ"꯫ "ꯀꯅꯥꯒꯤ ꯍꯅꯨꯕꯤ"꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯦꯆꯥꯒꯤ ꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯁꯥꯎꯔꯞꯅ, "ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯋꯥ ꯉꯥꯡꯅꯔꯨꯒꯦ. ꯆꯍꯤ 2-3ꯃꯨꯛꯁꯦ ꯄꯦꯡ ꯆꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯔꯛꯇ꯭ꯔꯦ. ꯃꯥꯅꯦ, ꯐꯨꯗꯔꯒ ꯐꯒꯗꯕꯅꯤ"꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯖꯤꯜꯂꯤ, "ꯍꯩꯃꯥ, ꯀꯔꯤꯅꯣ? ꯑꯍꯜ ꯑꯗꯨꯅ ꯀꯕꯣꯛ ꯑꯃꯈꯛ ꯆꯥꯕꯒꯤꯕꯨ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯒꯦ ꯆꯥꯖꯔꯁꯅꯨ, ꯑꯍꯜꯅ ꯆꯥꯕꯕꯨ. ꯄꯦꯡ ꯆꯣꯏꯕ꯭ꯔꯁꯨ ꯈꯪꯗꯦ, ꯑꯍꯜꯒ ꯈꯤꯠ ꯃꯥꯟꯅꯕꯤꯔꯨꯔꯅꯨ"꯫ ꯃꯆꯥ ꯑꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ, "ꯂꯥꯎ, ꯅꯣꯏ ꯑꯅꯤꯁꯨꯅꯦ, ꯆꯔꯥ ꯋꯥꯜꯂꯣ ꯂꯥꯎ"꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯆꯔꯥ ꯋꯥꯅꯅꯕ ꯆꯥꯛ ꯄꯨꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯛꯏ꯫ ꯆꯥꯛꯂꯨꯛ ꯃꯆꯤꯗ ꯌꯥꯎꯔꯤꯕ ꯉꯥꯃꯨ ꯑꯗꯨ ꯑꯃꯨꯛ ꯃꯨꯟꯅꯔꯛꯀꯗꯧꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯅ, "ꯅꯣꯏ ꯑꯅꯤꯒꯤ ꯉꯥꯗꯣ ꯏꯕꯣꯛ ꯅꯨꯄꯤ ꯃꯆꯥ ꯀꯧꯔꯒ ꯌꯦꯟꯅꯍꯟꯁꯤꯔꯣ"꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯈꯨꯝꯂꯛꯏ, "ꯌꯥꯔꯅꯤ, ꯀꯧꯕꯤꯔꯨꯔꯅꯨ"꯫ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯏꯕꯦꯆꯥ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯑꯃꯗ ꯌꯧꯔꯦ꯫ ꯃꯤꯌꯥꯏ ꯆꯟꯕꯤ ꯑꯍꯜ ꯅꯨꯄꯤ 3-4 ꯐꯝꯂꯤ, ꯄꯣꯠ ꯌꯣꯟꯕꯤ ꯊꯝꯕꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯤ ꯑꯃꯅ, "ꯍꯣ ꯏꯟꯗꯣꯟ, ꯆꯥꯛ ꯆꯥꯔꯕꯣ"꯫ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ, "ꯌꯥꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯗ ꯆꯥꯛ ꯆꯥꯅꯅꯕ, ꯄꯥꯟ ꯑꯣꯏꯅ ꯐꯨꯠꯂꯒ ꯆꯥꯔꯦ"꯫ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯍꯪꯒꯥꯝ ꯄꯦꯔꯦ ꯃꯄꯨꯜ ꯑꯗꯨ ꯊꯝꯕꯥꯜꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜ, ꯁꯦ, ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯍꯩꯉꯥꯟꯗꯣ ꯈꯔ ꯄꯤꯔꯛꯎ, ꯍꯣꯔꯦꯟꯗꯤꯅꯦ ꯆꯥꯛ ꯆꯥꯔꯔꯣꯏ, ꯍꯩꯉꯥꯟꯗꯣ ꯑꯣꯏꯅ ꯆꯥꯔꯒ ꯇꯣꯛꯑꯒꯦ"꯫ ꯊꯝꯕꯥꯜꯅ, "ꯏꯆꯦ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯄꯣꯊꯥꯈꯣꯗꯅ, ꯍꯩꯉꯥꯟꯁꯨ ꯃꯌꯥꯝ ꯄꯤꯒꯦ"꯫
ꯀꯨꯏꯅ ꯐꯝꯕ ꯌꯥꯗꯦꯗ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯏ ꯈꯨꯜ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯕꯗꯤ ꯃꯆꯤꯟ ꯆꯠꯄ ꯈꯨꯜ ꯂꯩꯀꯥꯏꯕꯨ ꯐꯩꯖꯥ ꯁꯥꯗꯨꯅ ꯄꯨꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕ ꯍꯧꯅꯁꯥꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯄꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯅꯨꯄꯤ ꯃꯆꯥꯗ ꯏꯆꯦ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯏꯆꯦꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯅꯨꯄꯤ ꯃꯆꯥꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯨꯏꯅ ꯀꯨꯏꯅ ꯋꯥꯊꯤ ꯉꯥꯡꯉ ꯂꯩꯔꯕꯅꯤꯅ ꯅꯪꯉꯣꯟꯗ ꯄꯣꯠ ꯇꯞꯄꯁꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯩꯁꯦ ꯀꯪꯉꯒ ꯁꯤꯒꯗꯧꯕ ꯃꯥꯜꯂꯤ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯆꯩꯔꯛꯏ ꯃꯁꯤ ꯍꯅꯨꯕꯤ ꯑꯉꯥꯎꯕꯤꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩ ꯄꯨꯔꯛꯀꯦ ꯆꯠꯂꯣ ꯅꯌꯨꯝꯗ ꯆꯪꯉꯨ ꯁꯠ ꯆꯪꯉꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟ ꯑꯩꯅ ꯅꯉꯣꯟꯗ ꯐꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯨꯔꯛꯀꯅꯤ ꯁꯠ ꯆꯪꯉꯨ ꯅꯌꯨꯝꯗ ꯊꯝꯕꯥꯜꯅ ꯏꯕꯦꯝꯃ ꯑꯍꯜ ꯑꯁꯤꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯅꯤꯡꯊꯤꯖꯅ ꯍꯥꯏꯌꯨꯅꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯏꯒꯤꯗꯤ ꯁꯥꯒꯩꯒꯤ ꯅꯆꯦꯁꯨ ꯑꯣꯏꯔꯤꯕꯅꯤ ꯊꯝꯕꯥꯜꯅ ꯅꯨꯄꯤ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯄꯨꯖꯈ꯭ꯔꯣꯗ ꯆꯝꯐꯨꯠꯇꯨꯝ ꯆꯥꯖꯔꯨꯖꯣ ꯁꯦꯁꯦ ꯍꯩꯉꯥꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯁ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦꯍꯦ ꯅꯪꯒꯤ ꯍꯩꯉꯥꯟꯁꯤꯗꯤ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯀꯣꯛ ꯂꯍꯧ ꯁꯦꯁꯦ ꯑꯩꯗꯤꯅꯦ ꯃꯃꯜ ꯄꯤꯗꯅ ꯑꯔꯦꯝꯕꯗ ꯆꯥꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯑꯩ ꯆꯠꯂꯦꯀꯣ ꯊꯦꯡꯉꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯑꯝꯃꯅꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯅꯤ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯈꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯕꯨ ꯉꯥꯎꯔꯤꯕ꯭ꯔꯥ ꯉꯥꯎꯗꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯉꯥꯡꯊꯣꯔꯛꯄꯗꯅ ꯃꯔꯣꯜ ꯑꯃ ꯏꯁꯤꯡ ꯍꯦꯛ ꯁꯤꯡꯉꯤ ꯊꯝꯕꯥꯜꯅ ꯇꯞꯅ ꯈꯪꯗꯦꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯤ ꯑꯣꯏꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯜꯂꯛꯇꯕꯗꯒꯤ ꯑꯣꯏꯈꯤꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯄ꯭ꯔꯞ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯏꯕꯦꯆꯥ ꯍꯣꯏꯗꯅꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯆꯥ ꯃꯇꯩ ꯃꯅꯥꯎꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯗꯦ ꯅꯨꯄꯤ ꯃꯆꯥꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥ ꯍꯥꯍꯥ ꯈꯪꯕ꯭ꯔꯣ ꯏꯕꯦꯆꯥꯗꯤ ꯈꯔ ꯐꯩ ꯇꯣꯝꯄꯣꯛꯇꯤ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯍꯦꯛ ꯈꯥꯏꯗꯣꯛꯄ ꯃꯈꯩ ꯈꯪꯉꯤ ꯅꯨꯄꯤ ꯃꯆꯥꯅ ꯅꯣꯛꯂꯒ ꯍꯥꯍꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨꯕꯣ ꯍꯪꯉꯣꯏ ꯈꯣꯡꯉꯦ ꯏꯕꯦꯆꯥ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯍꯪꯉꯣꯏ ꯑꯆꯧꯕ ꯑꯁꯤꯅ ꯅꯪꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯖꯅꯤꯀꯣ ꯆꯦꯛꯁꯤꯟꯖꯧ ꯅꯪꯅ ꯉꯝꯅꯅꯕ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯄꯤꯌꯨꯔꯣ ꯏꯕꯦꯆꯥꯅ ꯅꯣꯛꯂꯒ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯏꯟꯗꯣꯟ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪꯁꯨꯅꯦ ꯅꯨꯡꯁꯤꯠ ꯈꯥꯏꯗꯣꯛꯑꯣ ꯏꯕꯦꯆꯥ ꯅꯣꯛꯂꯒ ꯅꯠꯇꯦ ꯏꯟꯗꯣꯟꯕꯨ ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯣ ꯁꯦꯁꯦ ꯍꯩꯉꯥꯟꯁꯦ ꯏꯁꯨꯁꯤꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯁꯦꯁꯦ ꯂꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯇꯣꯝꯄꯣꯛꯅ ꯏꯟꯗꯣꯟ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯊꯦꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯩ ꯂꯩꯔꯝꯗ꯭ꯔꯗꯤ ꯌꯥꯝ ꯁꯥꯎꯏ ꯑꯗꯨꯒꯤꯅꯤ ꯏꯆꯥ ꯍꯜꯂꯛꯑꯃꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯕꯦꯆꯥꯅ ꯏꯟꯗꯣꯟ ꯉꯥꯏꯈꯨꯋꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯨꯈꯨꯋꯣ ꯍꯣꯔꯦꯟ ꯊꯣꯡꯅꯅꯕ ꯍꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯆꯤꯜꯍꯥꯎꯒ ꯊꯤꯕꯖꯥꯠ ꯅꯠꯇꯦꯗ ꯃꯥꯏꯔꯦꯟ ꯃꯁꯨꯡ ꯑꯃꯈꯛꯇꯨ ꯆꯥꯔꯒ ꯑꯗꯨꯝ ꯄꯨꯛ ꯊꯟꯕ ꯉꯝꯃꯤ ꯑꯩ ꯄꯨꯖꯔꯣꯏ ꯆꯠꯂꯦ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯍꯦꯛꯇ ꯁꯣꯜꯂꯤ ꯆꯦꯟꯈꯤ ꯏꯕꯦꯆꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯁꯨꯈꯟ ꯍꯦꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯏꯟꯗꯣꯟꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯂꯥꯡꯐꯩꯒ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯑꯩꯅꯒ ꯍꯜꯂꯛꯇ꯭ꯔꯒ ꯅꯪꯅꯒ ꯁꯨꯃꯥꯏꯅ ꯉꯥꯎꯔꯒ ꯂꯩꯍꯧꯕ ꯑꯁ ꯂꯣꯏꯔꯦ ꯏꯕꯦꯆꯥ ꯁꯥꯎꯔꯞꯅ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯐꯥꯒꯤꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯠ ꯃꯄꯤ ꯇꯣꯝꯄꯣꯛ ꯅꯣꯛꯂꯒ ꯍꯩ ꯃꯤ ꯇꯥꯅꯤꯅꯦ ꯃꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯂꯛꯅꯐꯝꯅꯤ ꯁꯥ ꯁꯟꯗ ꯐꯨꯕꯒꯨꯝꯅ ꯆꯩꯅ ꯀꯟꯕꯁꯨ ꯌꯥꯎꯏ ꯅꯨꯡꯅ ꯊꯣꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤ ꯋꯥꯀꯠꯐꯝ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯣꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯤ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯗꯤ ꯂꯥꯏꯕꯛ ꯐꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯅꯨꯃꯤꯠ ꯐꯥꯎꯕ ꯌꯥꯎꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯣꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇ ꯂꯩꯕꯒꯤ ꯑꯃꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯨꯕ ꯅꯥꯟꯕꯒꯤ ꯋꯥꯈꯜ ꯆꯪꯗꯕ ꯑꯗꯨꯅ ꯐꯤꯔꯣꯜ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯟ ꯇꯥꯕ ꯈꯛꯅꯤ ꯅꯣꯡꯃꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯩꯅ ꯀꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯑꯩꯕꯨ ꯁꯟ ꯏꯔꯣꯏ ꯑꯣꯏꯅ ꯎꯕ꯭ꯔꯣ ꯅꯣꯏ ꯅꯃꯤꯠ ꯇꯥꯡꯕ꯭ꯔꯕ ꯅꯣꯏ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯀꯅꯨ
ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯑꯩꯕꯨ ꯁꯟ ꯏꯔꯣꯏꯗꯧꯅ ꯐꯨꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯁꯟ ꯑꯉꯥꯎꯕꯗꯧꯅ ꯍꯧꯖꯤꯛ ꯃꯤꯉꯣꯟꯗ ꯋꯥꯏꯕ ꯍꯧꯔꯛꯑꯒꯦꯀꯣ ꯐꯩ ꯅꯣꯏ ꯅꯨꯄꯤ ꯃꯆꯥꯗꯣ ꯈꯨꯔꯨꯊꯣꯛ ꯀꯨꯟꯊꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯋꯥꯏꯕ ꯍꯧꯔꯛꯏ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯃꯅ ꯃꯆꯤ ꯃꯔꯥꯡ ꯄꯥꯟꯕ ꯅꯨꯡ ꯑꯃ ꯅꯨꯄꯤ ꯃꯆꯥꯗ ꯊꯣꯝꯂꯛꯏ ꯅꯨꯄꯤ ꯃꯆꯥꯅ ꯑꯌꯣ ꯑꯁ ꯑꯉꯥꯡ ꯑꯃꯅ ꯍꯩ ꯑꯉꯥꯎꯕꯤ ꯅꯆꯥꯅꯨꯄꯥꯅ ꯅꯌꯨꯝꯗ ꯊꯤꯔꯝꯃꯅꯤ ꯅꯌꯨꯝ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯆꯩꯅ ꯀꯜꯂꯤ ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯅꯣꯏ ꯑꯩꯅꯅꯦ ꯅꯣꯏꯗ ꯀꯩꯗꯧꯔꯒꯦꯕ ꯅꯣꯏꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥꯗꯧꯅ ꯂꯪꯐꯩ ꯆꯠꯄꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯅ ꯆꯞ ꯆꯥꯅ ꯈꯪꯒꯗꯕꯅꯤ ꯑꯩꯒꯤ ꯃꯩꯆꯥꯛꯁꯦ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯈꯔ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯩ ꯑꯉꯥꯎꯕꯤ ꯅꯪꯒꯤ ꯉꯥꯎꯐꯝ ꯊꯣꯛꯄ ꯆꯨꯝꯅ ꯉꯥꯎ ꯀꯩꯗꯧꯒꯦ ꯅꯪꯅ ꯅꯪꯒꯤ ꯅꯆꯥ ꯂꯝꯁꯤ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯆꯨꯔꯨꯡꯅꯕ ꯍꯥꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯃꯁꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯜꯂꯒ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯊꯝꯕꯥꯜꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯏ ꯍꯩ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯁꯤꯡꯁꯤꯗꯤ ꯅꯆꯥꯅꯁꯨꯁꯤꯡꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯨꯆꯣ ꯆꯠꯂꯣ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯑꯍꯜ ꯑꯁꯤꯅ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯕꯁꯨ ꯅꯠꯇꯦ ꯅꯣꯏ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯈꯨꯝꯗ ꯈꯨꯝꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯏꯆꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯤ ꯅꯨꯄꯤ ꯃꯆꯥꯅ ꯑꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯂꯩꯍꯧꯈꯤꯒꯦ ꯅꯪ ꯆꯥꯔꯨꯔꯣ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯍꯧꯈꯤꯒꯦ ꯊꯝꯕꯥꯜꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯐꯝꯂꯒ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯏꯕꯦꯍꯥꯏꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯂꯝꯖꯥꯎꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯦ ꯅꯨꯄꯥ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯑꯝꯇ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯌꯦꯡꯕꯤꯔꯨꯆꯣꯕ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯃꯥꯜꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯁꯛ ꯎꯈꯤꯒꯨꯝ ꯇꯧꯏꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯕꯨꯗꯤ ꯂꯩꯔꯝꯕꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯍꯛꯆꯤꯠ ꯂꯥꯡꯉꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯅꯤ ꯃꯝꯁꯤꯜꯂꯛꯏ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯆꯣꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯒꯤꯔꯤ ꯇꯛꯃꯟꯕ ꯑꯗꯨꯗ ꯇꯣꯃꯥꯜꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯀꯨꯏꯗꯦ ꯇꯣꯃꯥꯜ ꯇꯞꯂꯤ ꯆꯪꯂꯛꯏ ꯏꯕꯦꯍꯥꯏꯕꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯛꯏ ꯈꯪꯂꯥꯎ ꯂꯥꯎꯏ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯑꯃꯨꯛꯇ ꯊꯤꯕꯤꯔꯨꯆꯣ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯒ ꯃꯊꯟꯇ ꯂꯥꯛꯏꯁꯤꯕꯨ ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯇꯣꯃꯥꯜꯁꯨ ꯍꯧꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯅꯪꯅ ꯉꯁꯥꯏ ꯑꯩꯕꯨ ꯅꯆꯥꯅꯨꯄꯥꯗꯣ ꯊꯤꯔꯨꯆꯣ ꯈꯛꯇ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯗꯤ ꯍꯥꯏꯈꯤꯗꯦ ꯑꯣ ꯑꯗꯨꯗꯤ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤꯅ ꯉꯝꯕꯅꯤꯅ ꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯈꯛꯅꯤ ꯏꯟꯖꯗꯣꯏꯁꯦ ꯏꯕꯦꯍꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯣꯛ ꯊꯦꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯃꯤ ꯅꯪꯕꯣ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯅꯦ ꯃꯆꯦ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯌꯥꯎꯖꯕꯅꯦꯃꯤ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣꯃꯤ ꯅꯪꯕꯣ ꯍꯥꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯆꯩ ꯂꯥꯛꯀꯅꯤ ꯑꯁꯤꯗ ꯂꯥꯛꯎꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯍꯜꯂꯛꯇꯕꯗ ꯅꯪꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯔꯤꯅꯤꯅꯦ ꯍꯥ ꯋꯥꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤ ꯋꯥꯇꯥꯅꯣ ꯇꯣꯃꯥꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯇꯞꯅ ꯏꯇꯩꯃ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯆꯥꯗꯣ ꯏꯆꯥ ꯁꯅꯥꯃꯇꯨꯝꯗꯣ ꯂꯪꯐꯩ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯆꯍꯤ 3-4 ꯁꯨꯔꯕꯅꯤ ꯌꯦꯡꯉꯨ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯉꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯇꯩꯃꯅ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯇꯨꯅꯇ ꯑꯗꯨꯝ ꯂꯩꯖꯕꯗꯨꯕꯨ ꯅꯪꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯟꯗꯣꯛꯄꯤ ꯋꯥꯗꯣ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯏꯕꯦꯍꯥꯏꯕꯤꯅ ꯅꯠꯇꯦ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯈꯩ ꯄꯪꯀꯞꯇ ꯀꯞꯄꯤ ꯃꯌꯨꯝꯗ ꯐꯪꯉꯦ ꯀꯞꯄꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯪꯉꯦ ꯁꯨꯠ ꯑꯗꯨꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯏꯃꯥ ꯃꯆꯥꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯜꯂꯛꯇ꯭ꯔꯕꯅꯤನ ꯑꯗꯨꯝ ꯊꯋꯥꯏ ꯋꯥꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯂꯣꯠꯄ ꯌꯥꯕ ꯅꯠꯇꯦ ꯊꯋꯥꯏ ꯋꯥꯔꯗꯤ ꯀꯞꯄ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯏꯃꯥ ꯅꯪ ꯃꯤꯔꯣꯜ ꯊꯨꯡꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯪꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ ꯃꯆꯥꯒꯤ ꯃꯁꯛ ꯎꯔꯕꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯕꯤ ꯏꯕꯦꯍꯥꯏꯕꯤꯅ ꯍꯣꯏ ꯐꯔꯦꯁꯦ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ ꯏꯃꯥꯕꯣꯛ ꯍꯣꯏꯗꯅꯦ ꯆꯦꯡꯒ ꯃꯅꯥ ꯃꯁꯤꯡꯒ ꯊꯤꯜꯂꯨꯕꯅꯤ ꯏꯕꯦꯍꯥꯏꯕꯤꯅ ꯈꯣꯟꯖꯦꯜ ꯆꯥꯎꯔꯞꯅ
ꯑꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯊꯤꯜꯂꯤꯕ ꯍꯥ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯔꯦꯅꯦ ꯍꯥ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯃꯆꯥꯅꯨꯄꯥꯅ ꯇꯞꯅ ꯏꯃꯥ ꯋꯥꯈꯜ ꯈꯤꯇꯪ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯔꯤꯕ ꯑꯃꯗꯤ ꯎꯔꯤꯕ ꯂꯧꯐꯝ ꯑꯁꯦ ꯇꯥꯆꯧ ꯁꯅꯥꯃꯇꯣꯝ ꯍꯣꯏꯒꯤꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯑꯉꯥꯎꯕꯤꯁꯤꯅꯗꯤ ꯂꯧ ꯑꯗꯨ ꯎꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯎꯕꯅꯤ ꯅꯝ ꯍꯥꯗꯅ ꯃꯨꯜꯂꯒ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯝ ꯇꯜꯂꯤ ꯆꯖꯤꯛ ꯆꯥꯔꯝꯕ ꯃꯤꯅ ꯆꯥꯛꯁꯥ ꯆꯥꯔꯛꯄꯗ ꯃꯤ ꯎꯁꯤꯠꯇꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯊꯣꯛꯏ ꯏꯃꯥꯕꯨ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯃꯄꯥꯜ ꯐꯔꯤꯉꯩꯗꯗꯤ ꯏꯆꯦ ꯏꯆꯦ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯅꯔꯩ ꯑꯗꯨ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯇꯣꯃꯥꯜ ꯋꯥꯟꯊꯈꯩ ꯅꯣꯛꯂꯒ ꯅꯨꯄꯥ ꯃꯆꯥ ꯃꯗꯨꯃꯛꯅꯤ ꯅꯃꯥꯗ ꯊꯣꯛꯂꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯄꯥ ꯏꯆꯥ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯁꯦ ꯅꯨꯄꯤ ꯃꯆꯥ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯕ꯭ꯔꯥ ꯆꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥ ꯃꯆꯥ ꯈꯛꯇꯅ ꯈꯪꯖꯩ ꯅꯨꯃꯤꯗꯥꯡꯗꯨ ꯅꯨꯄꯤ ꯃꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡ ꯀꯥꯗ ꯆꯪꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦꯍꯦ ꯅꯃꯥ ꯑꯩꯕꯨ ꯑꯣꯠꯂꯤꯕꯁꯦ ꯅꯪꯕꯨ ꯍꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯤ ꯃꯄꯥ ꯅꯪꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯜꯂꯛꯇ꯭ꯔꯦ ꯏꯆꯥꯒꯤꯗꯃꯛꯇ ꯇꯦꯡꯊꯥꯖꯕ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯅ ꯀꯞꯇꯨꯅꯇ ꯂꯩꯔꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯁꯤꯕꯁꯨ ꯌꯥꯔꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩ ꯏꯆꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯅꯤꯌꯦ ꯑꯩ ꯍꯤꯡꯈꯤꯅꯤ ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯍꯤꯡꯈꯤꯅꯤ ꯅꯨꯄꯥ ꯅꯪ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯎꯗ꯭ꯔꯕ꯭ꯔꯥ ꯃꯄꯥ ꯂꯩꯖꯔꯝꯂꯕꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯝꯒꯗꯕꯅꯤ ꯍꯅꯨꯕꯤ ꯑꯁꯣꯟꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯊꯤꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯜꯂꯛꯑꯣ ꯀꯩꯗꯧꯕꯒꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯀꯞꯇꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯂꯩꯅꯤꯡꯏ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯄꯦꯟꯖꯩ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯛꯂꯕꯗꯤ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯏ ꯈꯟꯗꯨꯅ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯏꯕꯦ ꯍꯥꯏꯕꯤ ꯍꯣꯏꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯁꯤꯟꯗꯨꯅ ꯃꯥꯕꯨ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯜ ꯆꯥꯡ ꯌꯥꯝꯅ ꯆꯪꯈꯤ ꯍꯥꯏꯗꯨꯅꯅꯤ ꯏꯕꯦ ꯍꯥꯏꯕꯤꯅ ꯅꯨꯄꯤ ꯃꯆꯥ ꯍꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯝꯐꯨꯗ ꯃꯣꯏꯅ ꯎꯔꯤꯕꯅꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯧꯁꯥꯒꯨꯝ ꯎꯈꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯇꯞꯅ ꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ ꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ ꯀꯨꯏꯔꯦꯗ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕ ꯂꯝꯕꯤꯁꯤꯗꯅꯤꯀꯣ ꯏꯆꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯀꯗꯕꯣꯏꯗ ꯍꯦꯛ ꯅꯤꯡꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯍꯣꯏꯗ ꯑꯩꯒꯤ ꯏꯆꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯑꯉꯥꯎꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯍꯥꯟ ꯅꯣꯡꯃ ꯃꯥꯕꯨ ꯆꯩꯅ ꯀꯟꯈꯤꯕ ꯑꯉꯥꯡ ꯀꯥꯡꯄꯣꯗꯨ ꯂꯥꯛꯄ ꯎꯔꯦ ꯅꯨꯄꯤ ꯃꯆꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯁꯤꯗꯤ ꯑꯍꯜꯗ ꯊꯧꯏ ꯎꯁꯤꯠꯇꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯨꯄꯤ ꯃꯆꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯧꯔꯝꯃꯤ ꯑꯉꯥꯡꯁꯥ ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯅꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯗ ꯑꯉꯥꯎꯕꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤꯅꯦ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛꯇꯅꯦ ꯆꯨ ꯆꯥꯔꯨꯁꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯑꯦ ꯌꯥꯏꯅꯦ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯒ ꯂꯥꯛꯃꯤꯟꯅꯔꯦ ꯑꯉꯥꯡ ꯑꯃꯅ ꯑꯉꯥꯎꯕꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯦ ꯃꯄꯨꯗ ꯍꯥꯏꯅꯔꯒ ꯆꯥꯗꯣꯏꯔꯣ ꯃꯄꯨꯗꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯀꯥꯔꯝꯃꯅꯤꯌꯦ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯀꯥꯅꯔꯛꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯏꯍꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯒ ꯍꯣꯔꯦꯟ ꯃꯄꯨ ꯂꯥꯛꯄꯗꯣ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁ ꯀꯩꯅꯣꯗ ꯑꯗꯨꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯇꯣꯛꯑꯁꯤ ꯆꯠꯂꯔꯣꯏꯁꯤ ꯆꯥꯔꯔꯣꯏꯁꯤ ꯅꯪ ꯇꯜꯂꯒ ꯇꯣꯛꯑꯣ ꯑꯩꯈꯣꯏꯗꯤ ꯍꯨꯔꯥꯜꯂꯒ ꯆꯥꯔꯨꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯅꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯀꯩꯒꯤ ꯍꯟꯗꯣꯏꯅꯣ ꯍꯅꯨꯕꯤ ꯅꯪ ꯆꯠꯂꯣ ꯑꯩꯈꯣꯏꯗꯤ ꯆꯨ ꯍꯥꯎꯅ ꯆꯥꯈꯤꯒꯦ ꯃꯄꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤꯅ ꯆꯥꯍꯧꯈꯤꯒꯦ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯨ ꯃꯔꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯒ
ꯃꯤꯒꯤ ꯐꯖꯅ ꯍꯧꯔꯤꯕ ꯆꯨꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯅꯤꯛꯈꯥꯏꯔꯒ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯆꯥꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯤ ꯇꯨꯃꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯗ ꯇꯟꯖꯥ ꯍꯦꯛ ꯆꯥꯅꯅ ꯑꯉꯥꯡꯁꯤꯡꯅ ꯆꯨ ꯍꯨꯔꯥꯟ ꯍꯧꯕꯒꯤ ꯂꯧꯄꯨ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯩ꯫ ꯄꯨ ꯑꯗꯨꯅ ꯀꯟꯅ ꯀꯧꯔꯛꯏ, "ꯏꯟꯗꯣꯟ, ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ?" ꯅꯨꯄꯤ ꯃꯆꯥꯅ, "ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯃꯪꯗ ꯏꯆꯥꯅꯨꯄꯥꯗꯣ ꯂꯧꯕꯨꯛꯇ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯁꯨꯝ ꯂꯧꯕꯨꯛꯂꯣꯝꯗ ꯆꯠꯂꯨꯕꯅꯦ꯫ ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯧꯕꯨꯛꯇꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯆꯨ ꯆꯥꯔꯒ ꯂꯩꯔꯝꯃꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯟꯅꯒ ꯌꯦꯡꯂꯝꯗꯦ, ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯂꯧꯄꯨ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ, "ꯑꯉꯥꯡꯁꯤꯡꯅ ꯆꯨ ꯆꯥꯍꯧꯋꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯂꯧꯐꯝꯗ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯁꯤꯔꯅꯦ? ꯍꯦꯔꯥ, ꯑꯉꯥꯎꯕꯤꯅ ꯍꯥꯏꯕ ꯋꯥꯕꯨ! ꯍꯣꯏꯗ, ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯡꯅꯅꯕ ꯍꯥꯏꯐꯦꯠ ꯌꯧꯁꯤꯜꯂꯨꯔꯒ ꯍꯣꯏꯗ, ꯌꯧꯁꯤꯜꯂꯨꯔꯒꯦ, ꯃꯗꯨꯅ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯦ." ꯑꯁꯨꯝꯅ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯆꯨ ꯊꯥꯔꯤꯕ ꯂꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤꯒ ꯁꯥꯔꯗꯅ ꯆꯥꯔꯤ꯫ ꯑꯉꯥꯡ ꯑꯃꯅ, "ꯌꯥꯔꯦꯗ, ꯆꯠꯂꯁꯤ꯫ ꯈꯔ ꯆꯥꯔꯗꯤ ꯍꯣꯔꯦꯟ ꯃꯄꯨ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯆꯩ ꯑꯃꯨꯛ ꯆꯥꯕ ꯁꯣꯏꯔꯣꯏꯀꯣ." ꯈꯔ ꯄꯤꯛꯇꯛ ꯇꯧꯕ ꯑꯃꯅ, "ꯏꯁ, ꯑꯩꯗꯤ ꯆꯥꯕ ꯄꯦꯟꯗ꯭ꯔꯤ, ꯅꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ꯫ ꯃꯄꯨꯗꯣ ꯀꯩꯁꯨ ꯂꯥꯛꯈꯤꯔꯣꯏ꯫ ꯑꯃ ꯑꯅꯤꯗꯪꯒ ꯊꯦꯛꯑꯒ ꯆꯥꯈꯤꯁꯦ, ꯑꯗꯨꯒ ꯍꯜꯂꯁꯦ." ꯑꯉꯥꯡ ꯑꯃꯅꯁꯨ, "ꯅꯣꯏ ꯌꯥꯝ ꯀꯤꯕ꯭ꯔꯣ ꯍꯥ? ꯁꯤꯒꯤ ꯂꯧꯄꯨꯗꯣ ꯃꯕꯨꯛꯀ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯖꯥꯎ ꯆꯥꯎꯕꯗꯣ ꯅꯠꯇ꯭ꯔꯣ? ꯂꯥꯛꯀꯦ ꯂꯥꯛꯆꯁꯅꯨ, ꯃꯥ ꯂꯥꯛꯄ ꯎꯕꯗ ꯀꯟꯅ ꯆꯦꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯃꯕꯨꯛ ꯃꯅꯥꯗꯨꯒ ꯇꯍꯤ ꯇꯍꯤ ꯀꯪꯉꯗꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯕ ꯀꯩꯁꯨ ꯉꯝꯃꯣꯏ꯫ ꯃꯕꯨꯛ ꯊꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯗꯤ ꯌꯥꯡꯅ ꯆꯦꯟꯕ ꯀꯩꯁꯨ ꯉꯝꯃꯣꯏ꯫ ꯃꯥꯅꯦ, ꯃꯨꯖꯥꯎ ꯆꯥꯎꯕ, ꯃꯕꯨꯛ ꯌꯥꯝꯅ ꯀꯪꯕꯗꯣ, ꯅꯍꯥꯟꯃꯨꯛ ꯂꯧꯕꯨꯛꯇ ꯆꯥꯛ ꯆꯥꯅꯕꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯐꯝꯃꯤꯉꯩꯗ ꯈꯣꯡꯒ꯭ꯔꯥꯏ ꯁꯦꯠꯂꯒ ꯁꯟ ꯂꯥꯕꯅ ꯋꯥꯏꯔꯝꯗꯅ ꯃꯃꯣꯏꯒ ꯆꯤꯠꯄꯗꯣ." ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯋꯥ ꯋꯥ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ꯫ ꯁꯣꯝꯗꯗꯤ ꯂꯧꯄꯨ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯥꯔꯤꯕ ꯑꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯗꯣ꯫ ꯃꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯧꯄꯨꯗꯨꯅ ꯂꯥꯎꯔꯛꯏ, "ꯂꯩꯔꯝꯃꯨ ꯅꯣꯏ, ꯈꯪꯅꯤꯗꯅ." ꯃꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯈꯩ ꯆꯦꯜꯂꯦ꯫ ꯂꯧꯄꯨꯗꯨꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯉꯥꯡꯁꯤꯡꯗꯨ ꯐꯅ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯧꯄꯨ ꯑꯗꯨ ꯄꯨꯛ ꯈꯔꯨꯡ ꯑꯗꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯥꯝꯅ ꯌꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅꯕꯨꯗꯤ ꯐꯅ ꯀꯟꯅ ꯆꯦꯟꯖꯔꯤꯕ, ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯆꯦꯟꯕ ꯂꯦꯞꯂꯒ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, "ꯑꯁ, ꯆꯦꯜꯂꯔꯣꯏꯁꯤꯗ, ꯇꯞ ꯇꯞ ꯆꯠꯂꯁꯦꯕ, ꯑꯁꯤꯒꯤ ꯄꯨꯀꯪꯁꯦ ꯑꯥꯗ ꯂꯩꯍꯧꯔꯦꯕ." ꯑꯉꯥꯡꯁꯤꯡꯗꯣ ꯑꯁꯨꯝꯅ ꯍꯥꯏꯅꯕꯗꯒꯤ ꯆꯦꯟꯕ ꯇꯣꯛꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯦ꯫ ꯑꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡ ꯈꯖꯤꯛ ꯂꯩꯕ ꯄꯥꯊꯤ ꯈꯣꯝꯊꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯑꯦ, ꯉꯥꯄ꯭ꯔꯨꯝ ꯃꯈꯨꯜ ꯉꯥꯛꯇꯅꯤꯅꯦ, ꯐꯥꯁꯦ ꯐꯥꯁꯦ." ꯀꯗꯣꯝꯗꯒꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯂꯧꯄꯨꯗꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯉꯥꯄ꯭ꯔꯨꯝꯕꯨ ꯂꯩꯕ꯭ꯔꯅꯤ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕ? ꯍꯩꯃꯥ, ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯤꯅꯦꯍꯦ, ꯑꯩꯁꯨ ꯈꯔ ꯐꯥꯕ ꯌꯥꯎꯒꯦꯅꯦꯍꯦ." ꯑꯁꯨꯝꯅ ꯉꯁꯥꯏ ꯇꯥꯟꯅꯔꯛꯄꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯞ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯥꯄ꯭ꯔꯨꯝ ꯐꯥꯃꯤꯟꯅꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯉꯥꯏꯔꯤꯕ꯫ "ꯏꯃꯥꯒꯤ ꯁꯅꯥꯃꯇꯨꯝ, ꯏꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯏꯊꯟꯇꯅꯤ, ꯈꯪꯅ ꯈꯪꯅ ꯅꯪꯅ ꯏꯃꯥꯕꯨꯁꯨ ꯊꯥꯗꯣꯛꯂꯝꯕꯀꯣ꯫ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯂꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯦ, ꯏꯆꯥ ꯈꯛꯇꯅꯤ ꯋꯥꯠꯂꯤꯕ꯫ ꯏꯆꯥꯕꯨ ꯉꯥꯏꯕꯗ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯦꯁꯨ ꯍꯥꯏꯕꯤꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ꯫ ꯃꯥꯅꯤ, ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯏꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯕꯅꯤ." ꯃꯤꯠꯇ ꯄꯤꯔꯥ ꯆꯦꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯨꯜꯒꯤ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅ ꯉꯥꯎꯔꯕ ꯄꯥꯈꯪ ꯑꯔꯤꯕ ꯈꯔ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯅ, "ꯏꯁ, ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯁꯤꯗ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯅꯝꯊꯤꯕꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦ. ꯍꯩꯕꯤ ꯑꯀꯪꯕ ꯃꯥꯟꯕꯤꯁꯦ. ꯅꯨꯄꯤꯅꯒ ꯍꯣꯔꯦꯟ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇꯧ ꯃꯥꯜꯂꯦ. ꯇꯜꯂꯤꯗ, ꯀꯞꯇꯅꯗ ꯂꯩ, ꯃꯅꯞ ꯃꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯍꯦꯛ ꯇꯥꯈꯩ." ꯃꯃꯥꯟꯅꯕ ꯑꯃꯅ, "ꯑꯁ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ, ꯅꯨꯡꯉꯥꯏꯇꯦ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." "ꯏꯁ, ꯅꯀꯣꯛ ꯅꯔꯨ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯗꯅ ꯑꯉꯥꯎꯕꯤꯁꯤꯒ ꯍꯥꯏꯐꯦꯠꯕꯨ ꯁꯛ ꯃꯥꯟꯅꯔꯤ, ꯑꯗꯨꯅꯔꯣ ꯃꯤꯆꯪꯒ ꯆꯪꯅꯔꯤꯁꯦ?" ꯅꯨꯄꯤ ꯃꯆꯥꯁꯨ ꯂꯣꯏꯅ ꯇꯥꯏ, ꯈꯪꯍꯧꯗꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ,
Is, ꯐꯖꯩ ꯀꯣ ꯏꯕꯨꯡꯉꯣ. ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯅꯤꯅ ꯌꯥꯝ ꯀꯦꯅ ꯊꯣꯛꯂꯛꯏꯀꯣ. ꯄꯥꯈꯪ ꯑꯔꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯍꯔꯥꯎꯅ. ꯁꯨꯝ ꯐꯖꯕꯅꯤꯗ ꯑꯩꯁꯦ. ꯐꯖꯩ. ꯑꯣꯛꯄꯤ ꯃꯥꯜꯂꯤ. ꯏꯕꯨꯡꯉꯣ, ꯅꯍꯥꯟ ꯅꯪꯅ ꯂꯝꯄꯥꯛꯇꯒ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯍꯧꯕꯗꯣ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯁꯤꯕ ꯂꯣꯡꯈꯥꯛ ꯂꯣꯡꯕꯗꯣ ꯃꯥꯜꯂꯤ. ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯑꯍꯥꯟꯕꯒꯤ ꯄꯥꯈꯪ ꯑꯔꯤꯕꯗꯨꯁꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯨꯠ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ. ꯁꯣꯝꯗꯅ ꯏꯕꯦꯍꯥꯏꯕꯤꯁꯨ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯠ ꯃꯥꯟꯅꯖꯕꯤ ꯂꯥꯏꯔꯤꯛ ꯀꯧꯕꯤ ꯑꯃꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯈꯟꯅꯔꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯃꯗꯁꯨ ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯗ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯏꯕꯦꯍꯥꯏꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯨꯅꯦꯃꯤ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯈꯟꯕꯗ ꯑꯍꯤꯡꯀꯥꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯡꯐꯩ ꯆꯠꯈꯤ. ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯡꯐꯩꯗ ꯀꯨꯏꯅ ꯆꯠꯂꯤ. ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ. ꯍꯣꯏꯅꯦ ꯏꯆꯦ, ꯌꯨꯝꯖꯥꯎꯗꯨꯗ ꯃꯊꯣꯟꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯀꯗꯥꯏꯗꯒꯤ ꯌꯨꯝꯖꯥꯎꯅꯣ, ꯌꯨꯝꯅꯦꯅ ꯇꯧꯔꯤꯕꯗꯣ ꯄꯤꯁꯛ ꯄꯤꯛꯏ. ꯃꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯂꯤꯕ ꯊꯩꯅꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ. ꯃꯧ 4ꯅꯤ. ꯑꯗꯨꯒꯅꯦ, ꯃꯧꯁꯤꯡ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯂꯥꯡꯐꯩꯒ ꯆꯠꯇꯦ. ꯈꯨꯜ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯊꯕꯛ ꯁꯨꯏ. ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯈꯛꯇꯅꯤ ꯂꯥꯡꯐꯩ ꯆꯠꯂꯤꯁꯦ. ꯑꯗꯣ ꯃꯧ ꯑꯇꯩꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯀꯦꯅꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯏꯕꯦꯝꯃ, ꯁꯤꯗ ꯊꯝꯕꯤꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ. ꯑꯣ, ꯍꯣꯏꯅꯦꯍꯦ, ꯁꯤꯗ ꯊꯝꯕꯅꯕꯨ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯏꯆꯦ. ꯏꯕꯦꯍꯥꯏꯕꯤꯅ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ. ꯉꯥꯏꯈꯣꯅꯦꯍꯦ, ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯤꯅꯤ. ꯌꯨꯝꯗ ꯃꯇꯩ ꯃꯅꯥꯎꯃꯛ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯩꯅꯔꯣꯏ. ꯑꯗꯨꯅ ꯏꯆꯦ ꯅꯨꯄꯤ ꯃꯆꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗ ꯃꯣꯏꯒꯤ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯍꯜꯂꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ. ꯍꯣꯏꯅꯦꯍꯦ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯒ ꯅꯥꯄꯤ ꯁꯣꯡꯅꯅꯕꯅꯤ. ꯀꯩꯝꯇ ꯉꯝꯕꯁꯨ ꯅꯠꯇꯦ. ꯍꯣ, ꯑꯗꯨꯅꯦꯃꯤ. ꯅꯠꯇꯦ, ꯃꯆꯥꯗꯨꯅ ꯂꯥꯡꯐꯩ ꯍꯜꯂꯛꯇꯕꯒꯤ ꯉꯥꯎꯕꯁꯤꯕꯨ ꯑꯩꯅꯔꯥꯕ? ꯅꯣꯏ ꯗꯥꯗꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯄꯛꯉꯥꯡꯗ ꯉꯥꯡꯉꯤ. ꯌꯦꯡꯉꯨꯅꯦ, ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯅ ꯄꯪꯀꯞꯇ ꯀꯞꯄꯤ. ꯑꯗꯒꯤ ꯆꯥꯛꯁꯨ ꯆꯥꯗꯦ. ꯄꯥꯟ ꯃꯥꯏꯔꯦꯟ ꯈꯔ ꯆꯥꯔꯒ ꯂꯩ. ꯁꯤꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥꯕ? ꯂꯥꯏꯔꯤꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯑꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯇꯣꯞꯄꯅꯤ. ꯇꯥꯗꯅꯕꯨ ꯀꯔꯤ ꯍꯥꯏꯅꯣ? ꯍꯣꯅꯦ, ꯃꯤꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯆꯕꯗꯣ ꯑꯩꯅ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯏ. ꯁꯤꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯕ? ꯑꯁ, ꯂꯣꯏꯔꯦꯍꯦ. ꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ. ꯉꯥꯎꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥ ꯈꯛꯇꯅꯤ. ꯃꯌꯨꯝꯗꯤ ꯅꯤꯡꯉꯤꯅꯤ. ꯊꯦꯡꯉꯁꯨ ꯄꯣꯛꯃꯝꯃꯁꯨ ꯃꯌꯨꯝꯁꯦ ꯈꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯉꯛꯏ. ꯂꯥꯏꯔꯤꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ. ꯏꯁ, ꯑꯗꯨꯒꯤꯕꯨ ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯗꯣ ꯂꯥꯡꯐꯩ ꯍꯜꯂꯛꯑꯦ ꯍꯥꯏꯔꯒ ꯑꯊꯥꯕ ꯃꯐꯝ ꯑꯃꯗ ꯀꯣꯛ ꯄꯨꯔꯒ ꯂꯣꯏꯔꯦ. ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯗꯅꯕ. ꯏꯕꯦꯍꯥꯏꯕꯤ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝꯅ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ, ꯍꯩꯃꯥ, ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯃꯗꯨꯒꯤ ꯋꯥꯈꯜꯕꯨ ꯁꯨꯡꯈꯟ ꯈꯜꯂꯨꯗꯦ. ꯑꯃꯨꯛꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯂꯥꯏꯔꯤꯛ ꯏꯕꯦꯝꯃ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯏꯗ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯜ ꯃꯆꯥ ꯑꯃꯗꯅꯤ. ꯈꯨꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡꯅ ꯂꯥꯌꯦꯡꯕ ꯌꯥꯝꯅ ꯍꯩꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ. ꯏꯃꯨꯡ ꯑꯗꯨꯗ ꯃꯄꯥ ꯃꯃꯥ, ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏ 4ꯅꯤ. ꯃꯈꯣꯏ 4ꯃꯛ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯍꯩꯔꯝꯃꯤ. ꯃꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯉꯥꯟꯕ ꯀꯧꯏ. ꯃꯃꯥꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯂꯩꯁꯤꯂꯦꯝꯕꯤ ꯀꯧꯏ. ꯑꯁꯤꯕꯒꯨꯝꯅ ꯇꯨꯝꯈ꯭ꯔꯕ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯕ ꯂꯥꯏꯑꯣꯡ ꯀꯌꯥ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯉꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯏꯃꯥ, ꯕꯥꯕꯥ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ. ꯃꯤ ꯂꯥꯛꯑꯦ, ꯄ꯭ꯔꯞ ꯆꯪꯉꯛꯑꯣ. ꯕꯦꯃꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯏꯔꯥꯡ ꯂꯥꯡꯂꯤꯁꯤꯕꯣ? ꯑꯁ, ꯕꯥꯕꯥ, ꯅꯍꯥꯟꯃꯈꯩ ꯃꯔꯣꯟ ꯊꯣꯛꯇꯅ ꯁꯨꯝ ꯂꯩꯔꯛꯄ ꯅꯨꯄꯥꯗꯣ ꯃꯔꯣꯜ ꯊꯣꯛꯑꯦꯕ. ꯃꯁꯥ ꯃꯊꯟꯇꯁꯨ ꯈꯔ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂ ꯃꯥꯜꯂꯦ. ꯂꯥꯛꯑꯣꯕ, ꯃꯤ ꯑꯝꯇ ꯂꯥꯛꯑꯣꯕ. ꯍꯥ, ꯑꯁꯦꯡꯕꯔꯅꯦ? ꯂꯥꯛꯀꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ. ꯈꯨꯜꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯊꯥꯖꯗꯕ ꯃꯤꯅ ꯌꯥꯝꯃꯤ ꯄꯣꯠꯅꯤ. ꯑꯁꯤꯕ ꯌꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯍꯦꯔꯥ, ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ? ꯃꯥꯒꯤ ꯅꯨꯄꯤꯅ, ꯏꯃꯥ ꯏꯄꯦꯝꯃ, ꯅꯨꯄꯥ ꯅꯪꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛꯇꯗꯤ ꯌꯧꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯃꯤꯠꯅ ꯐꯥꯎꯕ ꯎꯗ꯭ꯔꯤ. ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ. ꯃꯥꯒꯤ ꯅꯨꯄꯥꯅ, ꯀꯔꯤꯅꯣ? ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯆꯨꯝꯂꯝꯂꯅꯤ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ. ꯏꯃꯨꯡ ꯌꯧꯔꯕꯗ ꯉꯥꯟꯕꯅ ꯇꯞꯅ, ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯋꯥ ꯉꯥꯡꯕ ꯉꯝꯃꯦ ꯍꯥꯏꯕꯗꯨ
Ichabu, kari lamdagino kari ming kauge. Nupaduna tapna mamita pira chenba makai asukuiba matamse. Kanasu thoknadaba aibu thawai hakjang yauna layengbiba kitang punsida singba ngamnaridaba lamana maton chinjari. Mayamgi mafamda aigi lamana matolabani. Nganba nofe tawna ihe adumai haiganu. Aikhoidi mibu layengmana aikhoigi imung asigi thawni kaidawruni. Tenkraba miwai poksida matam khara angama mateng pangnaraga loinaredana. Ichabu kari kari nuwaitaba yaurige sakhangdaba nupa aduna ipagumlaba paba haina kaujagi aigi khongse yam lumi khara makhai lengba ngamlabasu aibu mukta phananaba layengbiu ai imado yam uningi aigidi ima khaktani ai yumda chaningi phara anida natini he ichagi mingbu kari kauge aigi ming sanamatum kawe adubo aise mafamsida karamna leiramlibana aduga kari maramgino haibadudi khangdri aduga lam asisu kari lamgino su khangdri tanjadada leisilenbina aikhoina hek thengnaba numittagi nangde dum tumaga leirabani aduga phana kuina leiraba matungda mit pangtholakpani aduga ngasi amuk lonthoreisini ibunggi asukuibase mapansu thoktre kamaina khangdoino hojikti wangangbasu ngamlabanina kemda waruranu loina khangadabani Ibungo, nangse, nongma ikoina hidak semba yaba mana masing thibada. Khara asongo mafam amada wakhal mangduna taduna leirami. Khudak aduda, aigi yum asida puraktuna yengba matamdari. Nangi khobomda yamna mahu kanba linna mana chikkibadagi. Yakhun taduna leirami. Ichana matam kuina tungduna leiruri. Adudagi amuk mit panglakle. Aduga. Amuk tapna tapna wangangbang ngamlakle dana. Sidagidi kuiraroi. Jara jara farakladabani. Potharo potharo. Natraga ngahak mapanda hakchit langero. Sese. Ipa sambigese. Asumna makoina sanamatumbu samduna puthorakle. Nganbana. Ichana wangangbang ngamlakliba asidi nungaini he. Karisu khalun. Adubune. Aina haigatabadi. Nungtigi laiminariba aikhoiga wari watai ngahak ngahak. Nangnasu hana adum saro. Koiganu. Nayummakni khalu. Kuina wa ngangudabagi layeng phairakani nongma nongmagi wa khara khara ngangu ko hoi baba laisilembina sanamatumna wa hek nganglakpadagi thamoiga du loina phuktuna pukhrabagumna tawre ngasaidagi sanamatumna wa ngangba khuding nofet tawduna yenglibani laisilembi pukning irang langna wakhal khalle funjel sidi na phajakreda kaino wabu kita ngangaga to ishiba khara ngangakide haidi Laisilembina mapada. Baba, horendi insang ahawba mathungsiko. Chathoga loiredana. Nangkai aikhoina honajaba mayamda. Minaga haingangbado masidaisida mibu yoktuna thammi pumlamani langthokro oisu oridabada kaina haibado. Ibong kaisu khalurano hojikti. Horendi ne chak mayam chagadabani ko. Laisilembigi mawpana. Ije Tum ya adi yam jani. Ho ibungo aina thongba insangda kayarak thum yakrake. Nganbana sanamatumda onsinduna. Ibungo icha nupise laisilembi. Ado ming khaktani kari matan lemdabani. Laisi laithonbagi saruk khara watbani ko. Machindi khara adum kanbani. Nang phana dum phar. Nungtigi nacha nupisiga khatnabadane sajeloina phana dum kanani. Kaino baba. Aibu hekte yolisiwa. Talli, pay, horini sangdo, khangniba, khajikak hapani nangi. Asumna mayamdo harau wari watai sari, sanamatumni magi amata ngairabi mamagi khanbada, fuk haugatuna chaninglakpa kuirabani. Adubu khongado, masamatumta phawba thangba ngamjadaba aduna upai amata leite, onthokpa haibaduni. Numit kharanigi manungda sanamatumdo yamna thuna khong thangduna matumta chatpa ngamlakle. Nongmasu ayuk antana ingkholda leibak tawduna leiringaida laisilembina manakta changsinduna nasa soliba anaba nangna leibak taw haidi kanana hariba hidak langthak chadana ningthijana potharaga leiba yadro sum sajeloina laisilembina khwang adu haifil mitlaga kaigino nangna wasi ningthi nungai ngangjese ha chillega do sajeloina na bawado khara khara yamna ngangba yadro Ningol mawa yong wi laga leiba tawna atu kyam thothana leitu bu kaigino ba
ꯋꯥꯗꯣ ꯈꯔ ꯌꯥꯝꯅ ꯉꯥꯡꯉꯨ. ꯀꯔꯤ ꯉꯥꯡꯉꯨ ꯍꯥꯏꯅꯣ? ꯑꯁ ꯂꯣꯏꯔꯦꯍꯦ, ꯌꯥꯔꯦ ꯇꯣ, ꯑꯣꯏꯔꯔꯣꯏ. ꯅꯌꯨꯝ ꯆꯠꯅꯤꯡꯗ꯭ꯔꯣ ꯅꯪ? ꯆꯠꯅꯤꯡꯉꯦ. ꯋꯥꯁꯦ ꯋꯥꯍꯩ ꯑꯃꯇꯪ ꯅꯠꯇ꯭ꯔꯗꯤ ꯈꯨꯝꯕ ꯍꯩꯖꯗꯕ ꯑꯉꯥꯡꯅꯤ ꯅꯪꯗꯤ. ꯅꯌꯨꯝ ꯆꯠꯅꯤꯡꯉꯗꯤꯅꯦ, ꯌꯥꯝꯅ ꯊꯨꯅ ꯅꯥꯕ ꯐꯅꯅꯕ, ꯋꯥ ꯉꯥꯡꯕ ꯐꯖꯅ ꯉꯝꯅꯅꯕ, ꯅꯨꯡꯇꯤꯒꯤ ꯑꯩꯒ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯒꯗꯕ. ꯍꯣꯏ. ꯂꯩꯆꯤꯂꯦꯝꯕꯤ ꯁꯅꯥꯃꯇꯨꯝꯗ ꯄꯩꯔꯞ ꯌꯦꯡꯂꯒ, ꯈꯨꯝꯗꯕ ꯌꯥꯗꯕꯒꯤ ꯈꯨꯝꯃꯤꯅꯤꯅꯦꯀꯣ ꯅꯪꯒꯤꯁꯦ. ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯂꯩꯆꯤꯂꯦꯝꯕꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯪꯖꯤꯜꯂꯛꯄꯗ ꯁꯅꯥꯃꯇꯨꯝ ꯃꯃꯤꯠ ꯂꯥꯡꯊꯣꯛꯂꯒ ꯂꯩꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯂꯩꯆꯤꯂꯦꯝꯕꯤꯅ, ꯃꯁꯤ ꯈꯨꯝꯗꯦꯅꯦ. ꯋꯥ ꯉꯥꯡꯉꯣ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯁꯠ ꯈꯨꯝꯒꯗꯕꯅꯦ. ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯔꯣ. ꯁꯠ ꯍꯥꯏꯔꯣ. ꯁꯅꯥꯃꯇꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯅꯨꯡꯁꯤ. ꯏꯁ, ꯀꯩꯒꯤ ꯅꯨꯡꯁꯤꯔꯤꯕ? ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯖꯕꯒꯤ. ꯏꯁ, ꯑꯗꯨꯈꯛꯅ ꯂꯣꯏꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯌꯥꯈꯤꯔꯣꯏꯀꯣ, ꯈꯔꯒ ꯍꯥꯏꯔꯛꯈꯣ. ꯁꯅꯥꯃꯇꯨꯝ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯦ. ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯕꯒꯤ, ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯉꯒ ꯄꯤꯖꯕꯒꯤ. ꯂꯩꯆꯤꯂꯦꯝꯕꯤ ꯀꯟꯅ ꯅꯣꯛꯂꯒ, ꯌꯥꯔꯦ ꯇꯣ, ꯌꯥꯔꯦ. ꯅꯪꯒꯤꯗꯨꯗꯤꯅꯦ, ꯍꯧꯗꯣꯡ ꯃꯆꯥꯅ ꯍꯧꯗꯣꯡ ꯃꯄꯤ ꯅꯨꯡꯁꯤꯕ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯑꯦ. ꯑꯗꯨꯒꯅꯦ, ꯋꯥ ꯑꯃꯒ ꯍꯥꯏꯒꯦ. ꯏꯕꯨꯡꯁꯦ ꯍꯛꯆꯥꯡꯗꯣ ꯐꯖꯅ ꯀꯟꯈꯠꯄ ꯑꯣꯏꯗ꯭ꯔꯤꯕꯅꯤ. ꯊꯕꯛ ꯌꯥꯝꯅ ꯁꯨꯒꯅꯨ. ꯌꯥꯑꯣꯡ ꯏꯟꯕ ꯅꯤꯉꯣꯜ ꯃꯋꯥꯗꯧꯅ. ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯇꯧꯕ, ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ, ꯈꯪꯉꯕ? ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯈꯔ ꯄ꯭ꯔꯞ ꯆꯠꯂꯤ. ꯀꯔꯤꯅꯣꯃ ꯋꯥꯠꯂꯝꯕꯒꯨꯝꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯒꯅꯦ, ꯍꯌꯦꯡꯈꯩꯗꯤ ꯑꯩ ꯍꯦꯛ ꯎꯕꯗ ꯋꯥꯁꯦ ꯄꯉꯥꯡꯗ ꯉꯥꯡꯒꯗꯕ. ꯆꯥꯛ ꯊꯣꯡꯉꯤꯔꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ, ꯀꯩꯗꯧꯔꯤꯅꯣ, ꯑꯗꯨ ꯑꯗꯥ ꯃꯌꯥꯝ, ꯈꯪꯉꯕ? ꯅꯠꯇ꯭ꯔꯗꯤꯅꯦ, ꯆꯥꯛ ꯄꯤꯖꯔꯣꯏ. ꯃꯔꯝꯗꯤꯅꯦ, ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅ ꯉꯝꯃꯦꯕ, ꯈꯪꯉꯕ? ꯃꯈꯨꯠ ꯑꯣ ꯃꯁꯥꯎ ꯃꯈꯥ ꯁꯝꯊꯔꯤ. ꯅꯪꯒꯤꯅꯦ, ꯍꯣꯏ ꯍꯥꯏꯗꯣ, ꯑꯗꯨꯅꯗꯤ ꯀꯩꯝ ꯀꯥꯟꯅꯔꯣꯏ, ꯈꯪꯉꯕ? ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯅ ꯁꯅꯥꯃꯇꯨꯝꯗ, ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯁꯦ ꯑꯩꯅꯁꯨ ꯍꯥꯏꯔꯤꯗꯨꯅꯤ. ꯃꯤꯡ ꯈꯛꯇꯅꯤ, ꯃꯁꯥꯁꯦ ꯀꯔꯤꯃꯠꯇ ꯂꯩꯁꯤ ꯂꯩꯊꯣꯟꯗꯕꯅꯤꯀꯣ. ꯅꯪ ꯁꯥꯎꯕ ꯌꯥꯗꯦ. ꯃꯥꯅꯕꯨꯗꯤ ꯐꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯤꯕ. ꯇꯧꯕꯒꯤꯕꯨꯗꯤ ꯋꯥ ꯈꯔ ꯁꯥꯟꯅꯕꯗꯤ ꯐꯩ. ꯆꯤꯜ ꯂꯩꯒꯤ ꯁꯥꯖꯦꯜ ꯑꯣꯏꯅ, ꯑꯗꯨꯒꯤꯅꯤ ꯅꯆꯟꯅ ꯍꯥꯏꯔꯤꯁꯦ. ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯕꯦꯃꯥ, ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯝꯂꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ. ꯋꯥꯗꯤ ꯑꯃꯠꯇ ꯈꯨꯝꯂꯝꯗꯦ. ꯁꯅꯥꯃꯇꯨꯝꯅ ꯉꯥꯟꯕꯗ ꯇꯞꯅ, ꯕꯥꯕꯥ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯣꯟꯕꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ. ꯕꯥꯕꯥ ꯍꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦ. ꯁꯨꯝ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯕꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦꯕ. ꯊꯣꯔꯥꯏ ꯃꯆꯥ, ꯅꯪꯁꯦ ꯃꯄꯥꯟ ꯊꯣꯡꯗ ꯐꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯅꯨꯡ ꯌꯧꯅ ꯐꯠꯇ꯭ꯔꯤꯅꯦꯍꯦ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ, ꯌꯥꯝ ꯊꯨꯅ ꯐꯒꯠꯅꯕ. ꯅꯪꯒꯤ ꯏꯃꯥꯗꯣ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯃꯅꯤ. ꯌꯥꯝ ꯊꯨꯅꯅꯦ, ꯃꯄꯨꯡ ꯐꯥꯅ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯁꯅꯥꯃꯇꯨꯝꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯄꯜꯂꯛꯄꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯏ. ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯃꯝꯃꯤ. ꯏꯃꯥ, ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ. ꯀꯔꯝꯅꯕꯨ ꯂꯦꯜꯂꯤꯕꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯅ ꯅꯆꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯈꯣꯡ ꯈꯨꯠꯁꯦ ꯊꯨꯗꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯂꯩꯆꯤꯂꯦꯝꯕꯤ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯆꯤꯂꯦꯝꯕꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ. ꯃꯗꯨ ꯐꯥꯎꯕ ꯈꯪꯗꯦ. ꯁꯅꯥꯃꯇꯨꯝꯗꯣ ꯑꯗꯨꯝ ꯃꯪꯂꯒ ꯂꯩ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯨꯟꯅꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯍꯥꯏꯐꯦꯠ ꯊꯦꯡꯂꯒ, ꯌꯥ! ꯁꯅꯥꯃꯇꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯂꯩꯆꯤꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯁ, ꯀꯩꯅꯣ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯉꯥꯅ ꯃꯊꯤ ꯐꯥꯏꯕ ꯌꯦꯡꯉꯤꯔꯕ? ꯁꯅꯥꯃꯇꯨꯝ ꯇꯞꯅ, ꯅꯠꯇꯦ. ꯂꯩꯆꯤꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯍꯧꯔꯦꯗꯣ ꯑꯃꯨꯛ. ꯂꯦꯝꯖꯕꯤꯁꯤꯅ! ꯑꯣꯏꯔꯣꯏꯗꯕ ꯑꯉꯥꯡꯅꯤꯅ. ꯂꯥꯎ, ꯑꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇꯣꯏꯅꯤ, ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯎ. ꯏꯊꯥ ꯊꯥꯖꯗꯅ ꯁꯅꯥꯃꯇꯨꯝꯗꯣ ꯋꯥ ꯈꯔ ꯉꯥꯡꯂꯛꯏ. ꯂꯩꯁꯥꯕꯤꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯑꯩꯒ ꯆꯠꯃꯤꯟꯅꯔꯗꯤ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ. ꯏꯆꯜꯕꯨ ꯃꯤꯅ ꯊꯤꯅ ꯑꯃꯨꯛ ꯍꯥꯏꯕꯤꯅꯤ. ꯑꯩꯗꯤ ꯈꯨꯜꯁꯤꯗꯒꯤꯁꯨ ꯅꯠꯇꯦ. ꯂꯩꯆꯤꯂꯦꯝꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ, ꯍꯩꯃꯥ, ꯏꯕꯨꯡꯕꯨ ꯑꯗꯨꯃꯥꯏꯅꯒ ꯋꯥ ꯉꯥꯡꯕ ꯍꯩꯕ꯭ꯔꯣ? ꯄꯨꯛꯐꯠꯇ, ꯏꯆꯝ ꯆꯝꯅ ꯁꯨꯝ ꯆꯠꯃꯤꯟꯅꯕꯕꯨ ꯃꯋꯥ ꯂꯧꯗꯦ, ꯉꯥꯡꯅꯤꯡꯈꯩ ꯉꯥꯡꯖꯁꯅꯨ. ꯑꯃꯨꯛꯁꯨ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯂꯞ ꯇꯧꯅ
Ngasai chak thengena prop chappada thongdane khuningse yesinkhibagi horen ising punse kokda thamkat pangamdrasu thongkat pinaba sum chatmina sa haiba wani nabodu yam phatta leho pukri mapan sida hangoi borabi matha saba manke chahi ama ni ga nong chudabagi matha yamna saraba hangoi borabi dongna ase hairam naga leiselem bi phet launa ising sok pathorak lami kadhomdagino khangde ngan basu fu hawgalai macha nupi da laura e hai fajabajana hayuni he nangba khara phanana ba haidana ming phawgo leiselem bi kauribani sugya ya dene mase nang chai chani ko nong chuba ngai ba hangoi male hairam baduda sanamatum dino fet tawduna lei ngan bada onsin duna hairai baba isalna lanba nateda ai ising sokpase amukta chapminaruki cho isau mopini mana haibada ya haujabadine nang horin chara hinjani chalo prap chelun he sanamatum leiselem bibo haifeta narei prap lai leisigi manak yorabada sanamatum na tapna aidi khulsigi leiselem bi khangpre khangna hairei khangpre khangine la esu khangde sanamatum noklaga aidi khulasdagi sunate mari mata thopu sunate sumaina khulgi ahalamangi mamangdaga chapmina basa yam hainadaba amupoi aduna leiselem bi chatlambadagi chap lepe pakhang leisabi chatmina bani kaino mi loi chanai sidi o adu haigena lakpiri boire aidi ising sopa mateng pangbala ira na hairaga yare adu haina boire dine lakpiranu tanja aduda leisigi mamanabi kharana dasana matum kaino nanakta chatpa leisabiduna aduk sauraga themge di leite no fetawraga leisibo mayamdo wawa nokpasu ngahakti awana kawe sanamatum so hantarakpa mikupta apupi mamagi da makhanbada mikup ama phawba pothapum khangdaba haibadu oirami leisilem bina dongdong ngangba mabukta lottaba matawaduda sanamatum so haujikti wa khara ngangjare nongmusu ayukto sanamatumna thabak suringaida leisilem bi prap thoraklaga hidakse nasana khangna susa chadrisi kaigino sanamatumna khangdreda taibang semba mapuo ainabu thaba ama tawgi he khallaba madugi he mikup amagi mamangdane aigi thabakse mina hane hekta pakpak pisilakpa is thabak tawbada yahau yamna thengi yahau ngaladi kemta haibiroidaba oi chebe ma nopana soiba ngakani ai yahau khara thengjakre adumaina hayoba adu weredi yareba leisilem bigi mamana ibungo sanamatum nangbo hakjang adubu kari nungaitaba leiribagi sanamatum haifet khallaga tapna ima pukse khara nungaite ataidi loina farabagumbanida nganbasu kadomdagino khangde prap laklaga kari amuk nungaiteba adudi irai lai thokpa yadrine he khara lurine he machanupida monsilaga bema aina nabungase hidak langthak bijabadu nangna khara amukta kupna senawona haibabu nangbu nungtigi iyeng bidrabro baba aina dum changnaina phajana yengi nganba murum sole hidak thakhibuduga hairadi hojikse mapung phana phabadi yarabanise karino puknungaiti hairisiba mamana saurab leiselem bida nangna ningthina senaramoye aduna nangko nachina marol ama kaliba ima baba phagi dobane ngarang numidang insangdo morok sabaduda pukse khara nungaitaba adugi sum phagi dobane ai hojikti kaisu thoidokpa nungaitaba leitri wado haiba loidri leiselem bi sauna o phai khangnidana nangaibu khunthi chahanbaneba nang khangni ase hairamduna leiselem bidu sauna amuk changkhre nganbana iye othokpani dako karam tongi aigi ichanu piside hai mama nang sune fajana ningthina habiba yadro magi nupina haima ai kaisu yamna thina haibasu natana baba aidi sum phagi tawrubani leisise yam saukra mali nganbana noklaga imai pema magibu sumaina dum tawjaraga leirasibu kasu khalun nganbana tapna sanamatumda ibungo hojikti ichagi hakjangse mapung phana phare haina khal aduna numit nini humni gi manungda matam kuina thadoraklab nangi yumda hanba yarani nangi nushirabi imaga amuk han unaba yarani hojikti ne ichagi hakjang kaisu tawrar karigumba horaklabasu
ꯀꯔꯤꯁꯨ ꯇꯧꯗꯅꯕ ꯍꯤꯗꯥꯛꯁꯨ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯅꯍꯥꯟꯈꯩꯗꯤ ꯃꯌꯨꯝꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯟꯒꯅꯤ ꯈꯟꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ, ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ, ꯍꯔꯥꯎꯐꯝ ꯈꯪꯗꯦ, ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯃꯊꯟꯇ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯑꯩꯁꯦ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯕ, ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯑꯩꯅ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯤꯕꯁꯤꯕꯣ? ꯍꯣꯏꯗ, ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯛꯄꯗꯨꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯈꯟꯕꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯂꯩꯆꯤꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯈꯤ꯫ ꯁꯅꯥꯃꯇꯨꯝꯁꯨ ꯏꯟꯅꯔꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯩꯁꯤ, ꯏꯁꯤꯡ ꯁꯣꯛꯄꯗꯣ ꯑꯩꯁꯨ ꯂꯥꯛꯎꯔꯥ? ꯂꯩꯁꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯁꯥꯎꯕꯗꯨ ꯐꯠꯇ꯭ꯔꯦ, ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯁꯣꯛꯅꯅꯕ ꯄꯨꯟꯅꯗꯨꯅ ꯁꯅꯥꯃꯇꯨꯝꯗ ꯍꯥꯏꯐꯦꯠ ꯏꯟꯕꯣꯏ ꯊꯣꯡꯕꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯂꯥꯛꯀꯅꯨ, ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯦ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯂꯣ꯫ ꯑꯩꯕꯨ ꯈꯣꯟꯊꯤ ꯄꯤꯖꯕ, ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯆꯩꯍꯟꯕ, ꯊꯕꯛꯁꯨ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯕꯨ ꯈꯣꯟꯊꯤ ꯆꯥꯍꯟꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯐꯦꯠ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯅꯥꯃꯇꯨꯝ ꯂꯩꯁꯤꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯄꯁꯨ ꯉꯝꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯃꯌꯥꯝ ꯄꯨꯜꯂꯞ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯉꯩ ꯉꯥꯟꯕꯅ, ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ, ꯆꯞ ꯆꯥꯔꯦ꯫ ꯏꯆꯥ ꯁꯅꯥꯃꯇꯨꯝꯁꯨ ꯍꯛꯆꯥꯡ ꯃꯄꯨꯡ ꯐꯥꯅ ꯀꯟꯈꯠꯂꯕꯅꯤꯅ ꯌꯨꯝꯗ ꯆꯠꯄ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯔꯛ ꯊꯠꯂꯤ꯫ ꯕꯥꯕꯥ, ꯏꯟꯖꯥꯡꯗꯣ ꯍꯥꯎꯔꯗꯤ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯆꯥꯕꯤꯌꯨ, ꯉꯁꯤꯗꯤꯅꯦ ꯑꯩ ꯌꯥꯝ ꯋꯥꯏ, ꯃꯤꯅ ꯂꯥꯡꯕ ꯃꯤꯅ ꯉꯥꯡꯕ ꯑꯝꯇ ꯇꯥꯏꯅꯤꯡꯗꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯁꯥꯟꯅꯔꯣ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯅ ꯄꯉꯥꯡꯗ ꯉꯥꯡꯕꯁꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯆꯥꯁꯤꯜꯂꯨ ꯅꯁꯥꯗꯣ ꯀꯟꯅꯅꯕ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯊꯃꯣꯏꯅꯨꯡꯗ ꯄꯣꯔꯣꯛ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯃꯤꯅꯥꯏꯗꯧꯅ ꯃꯊꯤ ꯃꯀꯨꯝꯁꯨ ꯄꯨꯕ, ꯑꯩꯒꯁꯦ ꯍꯟꯅ ꯑꯝꯇ ꯌꯦꯡꯗ꯭ꯔꯤꯅꯦ꯫ ꯑꯄꯣꯛꯄ ꯃꯆꯥ ꯑꯩꯒꯁꯦ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯨꯅ, ꯅꯨꯡꯁꯤꯗꯦ ꯑꯝꯇ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯆꯤꯂꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯃꯄꯥꯅ ꯈꯥꯝꯕꯒ ꯌꯥꯗꯕ ꯃꯈꯩ ꯉꯥꯟꯕꯅ ꯍꯥꯏꯍꯧꯏ, ꯏꯆꯥ ꯇꯣꯝꯕꯤ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯉꯥꯏꯍꯥꯛ ꯌꯥꯎꯈꯤꯁꯤ ꯂꯥꯎꯗꯅ꯫ ꯂꯩꯁꯤꯅ, ꯕꯥꯕꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯇꯨꯝꯅꯤꯡꯉꯤ, ꯇꯨꯝꯃꯨꯔꯒꯦ, ꯅꯣꯏ ꯁꯥꯟꯅꯍꯧꯔꯣ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯍꯅꯨꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯈꯞꯂꯒ ꯂꯩ꯫ ꯅꯨꯡꯁꯤꯗ, ꯏꯆꯥꯅ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ, ꯍꯜꯂꯛꯈꯤ, ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯔꯛꯇ ꯆꯠꯄ ꯑꯉꯥꯡ ꯈꯔꯅ ꯂꯥꯎꯔꯛꯏ, ꯍꯩ ꯑꯉꯥꯎꯕꯤ, ꯀꯩꯗꯧꯔꯤꯅꯣ ꯑꯗꯨꯗ? ꯅꯪꯅ ꯄꯪꯀꯞꯇ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯗ ꯆꯔꯥ ꯋꯥꯜꯂꯨꯁꯦ꯫ ꯅꯨꯄꯤ ꯃꯆꯥꯅ, ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯍꯣ ꯈꯣꯡ ꯍꯥꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯀꯞꯄꯤꯕ, ꯈꯪꯉꯕ? ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ, ꯑꯁ, ꯆꯔꯥ ꯋꯥꯟꯒꯦ ꯇꯧꯔꯒ ꯇꯜꯂꯤꯍꯦ, ꯍꯥꯍꯥꯌꯨ, ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯎ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗꯨꯕꯨ, ꯑꯗꯨꯈꯛ ꯄꯟꯕꯒꯤꯕꯨ, ꯆꯠꯂꯣꯍꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ, ꯑꯉꯥꯎꯕꯤ, ꯅꯪ ꯅꯨꯡ ꯆꯥꯅꯤꯀꯣ, ꯅꯨꯡꯅ ꯊꯣꯝꯃꯛꯇꯅꯅꯦ ꯁꯣꯏꯔꯣꯏꯍꯦ꯫ ꯏꯁ, ꯆꯠꯂꯣꯍꯦ, ꯅꯞꯆꯣꯕ ꯁꯛꯊꯤꯕꯁꯤꯡꯁꯤꯗꯤ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ, ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕ ꯍꯜꯂꯛꯄ ꯌꯦꯡꯉꯨꯔꯣꯗꯅ, ꯆꯠꯂꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯀꯩꯗꯧꯔꯤꯒꯦ? ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯆꯥꯅꯨꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇꯦ꯫ ꯍꯣ ꯈꯣꯡ ꯍꯥꯝꯃꯨꯈꯤꯒꯦ, ꯅꯣꯏ ꯆꯔꯥ ꯋꯥꯟꯕ ꯅꯪꯅꯅꯕ ꯃꯅꯝ ꯊꯥꯗꯣꯔꯛꯀꯦ ꯇꯧꯔꯤꯌꯦ꯫ ꯈꯔ ꯃꯆꯤꯡ ꯃꯁꯣꯜ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯄꯥꯏꯈꯠꯂꯒ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯤꯒꯤ ꯆꯔꯥ ꯋꯥꯜꯂꯝꯗꯥꯏꯁꯤꯗ ꯇꯨꯀꯠꯆꯕ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯈꯪꯂꯤꯕ ꯅꯪ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯄꯥꯏꯈꯠꯂꯤꯕ ꯅꯨꯡ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯇꯝꯅ ꯊꯣꯝꯂꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯂꯥꯏꯕꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨ ꯁꯥꯎꯅ, ꯊꯣꯔꯥꯏ ꯃꯆꯥ ꯁꯥ, ꯂꯩꯔꯝꯃꯨ ꯅꯣꯏ ꯈꯪꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯑꯉꯥꯎꯕꯤꯅ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯍꯩ ꯍꯧꯗꯨꯅ ꯍꯦꯛꯇ ꯆꯦꯟꯅꯩ꯫ ꯃꯈꯣꯏ ꯃꯁꯦꯜ ꯀꯟꯅ ꯆꯦꯟꯕꯒꯤ ꯇꯨꯁꯤꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯍꯜꯁꯤꯡꯗꯨꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯕꯒ ꯐꯪꯖꯕ ꯅꯠꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯟꯖꯥꯎ ꯑꯃ ꯍꯦꯛꯇ ꯊꯣꯛꯏ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ, ꯅꯠꯇꯦ, ꯑꯉꯥꯎꯕꯤꯁꯤꯕꯨ ꯁ꯭ꯋꯥꯏꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯁꯤ ꯍꯥꯏꯕꯅꯣ? ꯌꯦꯡꯕꯤꯌꯨ, ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨꯕ, ꯑꯉꯥꯡꯁꯤꯡꯁꯦ ꯃꯥꯅ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯆꯩꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯄꯗꯒꯤ ꯆꯦꯜꯂꯛꯄꯗ ꯁꯣꯛꯏꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯕ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤ, ꯉꯁꯤꯕꯨꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ꯭ꯔꯤ, ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ, ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯣꯛꯄ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅ ꯑꯃꯨꯛ, ꯍꯣ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯅꯠꯇꯤꯌꯦ, ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯃꯛ ꯈꯨꯔꯥꯏꯁꯦ ꯂꯣꯏꯅ ꯇꯠꯂꯒ
ꯆꯠꯄ ꯉꯝꯗꯗꯅꯅꯦ ꯂꯩꯍꯧꯔꯤꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤꯅ ꯃꯌꯥꯝꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯃꯆꯥ ꯃꯁꯨ ꯁꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯌꯧ ꯌꯧ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯣꯏꯅ ꯈꯔ ꯅꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯗꯤꯅꯦ ꯃꯤ ꯃꯔꯛꯇ ꯂꯩꯍꯟꯕ ꯄꯥꯝꯗꯦꯀꯣ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯜꯂꯒꯨꯝꯁꯤꯗ, ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯀꯗꯥꯏꯗꯅꯣ ꯑꯃ ꯂꯥꯞꯅ ꯂꯩꯍꯟꯈꯤꯕꯅ ꯐꯅꯤ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯑꯒꯅꯦ ꯅꯤꯡꯉꯝꯃꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯄꯤ ꯃꯆꯥꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯅꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯥꯜꯂꯝꯒꯅꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯈꯔꯁꯨ ꯌꯥꯎꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯕꯦ ꯍꯥꯏꯕꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯕꯨ ꯇꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯦ꯫ ꯃꯌꯨꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯦ ꯍꯥꯏꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯣꯕꯦ ꯍꯣꯕꯦ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯨꯄꯥ ꯂꯥꯛꯑꯣ, ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ, ꯁꯠ ꯂꯥꯛꯑꯣ꯫ ꯌꯦꯡꯉꯨ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯗꯥꯏꯗꯅꯣꯃ ꯈꯔ ꯂꯥꯞꯅ ꯑꯃꯨꯛꯇ ꯊꯝꯈ꯭ꯔꯁꯦꯕ, ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ꯫ ꯑꯁ ꯉꯥꯏꯈꯣꯗꯥ, ꯏꯇꯩꯃꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯆꯣꯏꯕꯁꯨ ꯅꯠꯇꯦ, ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯁꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦꯅꯦ ꯅꯪꯕꯣ꯫ ꯏꯕꯦ ꯍꯥꯏꯕꯤ ꯁꯥꯎꯔꯞꯅ, ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯉꯁꯥꯏ ꯉꯥꯡꯂꯤꯕꯗꯣ ꯊꯥꯕ ꯉꯝꯂꯤꯕ꯭ꯔꯣ? ꯃꯤ ꯍꯜꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯉꯥꯎꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯀꯥꯟꯅꯗꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯑꯗꯤꯅꯦ, ꯅꯪ ꯇꯜꯂꯒꯅꯅꯦ ꯑꯩ ꯍꯥꯏꯒꯦ, ꯑꯩ ꯁꯤꯟꯒꯦꯕ꯫ ꯍꯧꯖꯤꯛꯃꯛꯅꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯅꯕ ꯇꯧꯒꯦꯕ꯫ ꯏꯕꯦ ꯍꯥꯏꯕꯤꯒꯤ ꯅꯨꯄꯥꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯃꯨꯛꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯥꯎꯕꯅꯤꯅ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯅꯪꯕꯣ, ꯇꯞꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤꯅꯦ꯫ ꯏꯇꯩꯃꯗꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯛꯑꯣꯏꯅꯦ ꯅꯪꯕꯣ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯒ ꯇꯥꯗꯦ ꯏꯕꯦ ꯍꯥꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯌꯦꯡꯉꯤ, ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯑꯍꯜ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯕꯦ ꯍꯥꯏꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ꯫ ꯏꯆꯦ, ꯅꯨꯄꯤ ꯃꯆꯥ ꯇꯞꯅ, ꯍꯥꯏ ꯑꯩꯒꯤꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯏꯕꯦ ꯍꯥꯏꯕꯤ ꯅꯣꯛꯂꯒ, ꯑꯣ ꯑꯗꯨꯕꯨꯔꯣ, ꯏꯆꯥꯅꯨꯄꯥ ꯁꯅꯥꯃꯇꯨꯝꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯌꯦ꯫ ꯀꯣꯅꯨꯡ ꯀꯥꯔꯨꯕ ꯅꯍꯥ ꯑꯃꯅ ꯍꯧꯖꯤꯛꯇ ꯄꯥꯎ ꯇꯝꯂꯛꯄꯅꯤ꯫ ꯑꯗꯣ ꯃꯥꯁꯦ ꯀꯣꯅꯨꯡꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯩꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯂꯥꯛꯑꯣ ꯏꯆꯦ, ꯁꯟ ꯒꯥꯔꯤꯗ ꯆꯠꯁꯦ, ꯎꯗꯕ ꯀꯨꯏꯔꯦ, ꯑꯗꯨꯅꯅꯦ ꯐꯤ ꯌꯣꯝꯂꯛꯑꯣ꯫ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯍꯔꯥꯎꯅ, ꯍꯩꯃꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤꯗꯅ, ꯊꯤꯟꯊꯍꯜꯂꯅꯨ, ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ꯫ ꯏꯕꯦ ꯍꯥꯏꯕꯤꯅ, ꯏꯆꯦ ꯉꯥꯏꯈꯨꯑꯣ, ꯐꯤꯔꯣꯜ ꯑꯃꯨꯛꯇ ꯍꯣꯡꯉꯨꯈꯤꯒꯦ, ꯑꯗꯨꯒ ꯏꯆꯦꯁꯨ ꯐꯤꯔꯣꯜ ꯈꯔ ꯌꯣꯝꯁꯤꯜꯂꯣꯕ ꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯕꯦ ꯍꯥꯏꯕꯤ꯫ ꯅꯨꯄꯤ ꯃꯆꯥ ꯃꯊꯟꯇ มุꯔꯨꯝ มุꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯠꯂꯒꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯄꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯐꯔꯦ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯕꯅꯤ, ꯂꯥꯛꯂꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯣ꯫ ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ, ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯈꯥꯝꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯣ꯫ ꯑꯁꯨꯝꯅ ꯏꯕꯦ ꯍꯥꯏꯕꯤ ꯂꯩꯀꯥꯏꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ ꯅꯨꯄꯤ ꯈꯔꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥꯕꯨ ꯁꯟꯒꯥꯔꯤ ꯑꯃꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯁꯥꯠꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯃꯇꯨꯝꯅ, ꯂꯩꯁꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯁꯤꯗꯒꯤ ꯏꯆꯜꯁꯨ ꯋꯥꯔꯔꯣꯏ, ꯅꯈꯣꯏꯒꯤ ꯂꯃꯟ ꯄꯨꯟꯁꯤꯁꯤꯃꯒꯤ ꯇꯣꯟꯁꯤꯜꯂꯦ꯫ ꯂꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯔꯦ꯫ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯂꯩꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯅꯥꯃꯇꯨꯝꯗ꯫ ꯍꯥꯏꯔꯛꯏ ꯇꯞꯅ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ? ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯁꯅꯥꯃꯇꯨꯝꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯨ ꯀꯟꯈꯠꯂꯁꯤꯗꯤ, ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯂꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯆꯜꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯀꯩꯝꯇꯁꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯃꯨꯛ ꯆꯠꯄ ꯌꯥꯔꯣꯏ꯫ ꯉꯥꯟꯕꯅ, ꯏꯁ ꯋꯥꯔꯤ ꯁꯥꯒꯗꯕꯗꯤ ꯅꯪꯅ ꯐꯦꯠ ꯐꯦꯠ ꯂꯥꯎꯔꯒ ꯂꯩꯔꯦ꯫ ꯁꯦꯁꯦ ꯅꯕꯨꯡꯁꯦ ꯃꯃꯥꯗꯣ ꯃꯊꯟꯇꯅꯤ ꯂꯩꯔꯝꯗꯣꯏꯗꯣ, ꯐꯅꯁꯨ ꯀꯨꯏꯔꯦ, ꯆꯠꯂꯁꯅꯨ꯫ ꯏꯄꯥꯅꯦ ꯅꯕꯨꯡꯁꯦ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯨꯈꯤꯒꯦ, ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯊꯣꯛꯅꯁꯤꯀꯣ ꯏꯕꯨꯡꯉꯣ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯅꯥꯃꯇꯨꯝꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯊꯃꯣꯏ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏ, ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯨꯅꯤ ꯈꯟꯕꯗ
ꯁꯅꯥꯃꯇꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯍꯦꯛ ꯌꯧꯕꯗ ꯃꯥꯕꯨ ꯎꯕꯗ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯩ꯫ ꯍꯩꯃ, ꯑꯁꯤꯕꯨ ꯁꯤꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯅꯗꯥꯏꯅꯦ? ꯍꯜꯂꯛꯏꯕ ꯍꯥꯏꯕꯗꯨꯔꯣ? ꯏꯁ, ꯀꯤꯕꯨ ꯀꯤꯔꯦꯗ꯫ ꯍꯣꯏꯅꯤꯍꯦ, ꯐꯅꯗꯤ ꯀꯨꯏꯔꯦ ꯃꯥꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯤꯁꯦ, ꯑꯗꯨꯕꯨ ꯅꯍꯥꯟꯈꯩꯗꯤ ꯍꯜꯂꯛꯇꯦ꯫ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯁꯦꯡꯕ꯫ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ ꯃꯃꯥꯅꯗꯤ ꯌꯥꯝꯅ ꯉꯥꯏꯖꯔꯝꯕꯅꯤ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯉꯔꯥꯡꯇꯅꯤꯅꯦ ꯃꯃꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯆꯠꯈꯤꯕꯗꯣ꯫ ꯈꯖꯤꯛꯇꯗ ꯍꯦꯛ ꯈꯦꯠꯅꯩꯗ꯫ ꯉꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯧꯔꯛꯂꯦ, ꯃꯃꯥꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯔꯤꯕ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯁꯅꯥꯃꯇꯨꯝ ꯃꯃꯥ ꯎꯅꯤꯡꯕꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯌꯨꯝꯗ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝ ꯋꯥꯈꯜ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯁꯅꯥꯃꯇꯨꯝ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯀꯅꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯑꯗꯨꯛ ꯋꯥꯅ ꯉꯥꯏꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕꯗꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯗ꯭ꯔꯤꯕꯅꯣ? ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯒꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯃꯇꯨꯝꯁꯨ ꯃꯍꯥꯛꯅ ꯑꯗꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯌꯨꯝꯗ ꯂꯥꯛꯇꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯏꯕꯦꯍꯥꯏꯕꯤꯒꯤ ꯅꯨꯄꯥꯅ, ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ, ꯏꯇꯩꯃꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯇꯥꯛꯀꯦ꯫ ꯏꯆꯥꯁꯦ ꯂꯝꯁꯥꯡ ꯂꯥꯛꯄ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯔꯒ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯏꯄꯥ ꯏꯆꯥ ꯍꯦꯛꯇ ꯆꯠꯁꯤ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯣ꯫ ꯁꯅꯥꯃꯇꯨꯝ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯏꯃꯥꯕꯨ ꯂꯧꯔꯨꯈꯤꯒꯦ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯅꯥꯃꯇꯨꯝꯕꯨ ꯈꯥꯝꯂꯤ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯃꯌꯥꯝ ꯆꯠꯇꯨꯅ ꯊꯤꯔꯨꯁꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯥꯝꯃꯟꯕ ꯑꯗꯨꯗ ꯁꯅꯥꯃꯇꯨꯝꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯌꯥꯔꯦ꯫ ꯄꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ ꯋꯥꯖꯔꯛꯂꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯈꯟꯕꯗ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯁꯅꯥꯃꯇꯨꯝꯕꯨ ꯈꯔ ꯂꯥꯞꯅ ꯊꯤꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯂꯦꯝꯕꯤ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯇꯞꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡ ꯁꯅꯥꯃꯇꯨꯝꯗ ꯌꯨꯝꯗ ꯍꯟꯒꯗꯧꯔꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯨꯡꯇꯤꯒꯤ ꯏꯕꯨꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯠꯂꯁꯤ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯤꯔꯤ ꯀꯤꯔꯤ ꯍꯦꯛ ꯇꯛꯏ꯫ ꯉꯥꯟꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯅ, ꯅꯨꯄꯥ, ꯉꯟꯁꯨ ꯉꯜꯂꯤ, ꯁꯟ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯒꯦꯔꯣ? ꯑꯩꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ, ꯏꯕꯦꯝꯃꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯍꯣꯏꯅꯦ, ꯃꯥꯅ ꯁꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯐꯖꯅ ꯎꯕꯤꯈꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯊꯦꯡꯈꯤꯅꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯅꯆꯥꯅꯨꯄꯤꯒ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥꯒ ꯂꯣꯏꯅꯅ ꯁꯟ ꯒꯥꯔꯤꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏꯗꯤ ꯂꯝꯕꯤ ꯑꯁꯝꯕꯤꯗꯗꯤ ꯂꯥꯛꯇ꯭ꯔꯦ, ꯀꯣꯅꯨꯡꯂꯣꯝꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯦ, ꯄꯣꯠꯆꯩ ꯈꯔꯁꯨ ꯂꯩꯗꯨꯅ ꯄꯨꯁꯤ ꯍꯥꯏꯗꯨꯅ꯫ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯝꯂꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯩꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯂꯕꯤ ꯋꯥꯈꯜ ꯆꯣꯏꯕ ꯃꯥꯟꯕꯤ ꯑꯍꯜ ꯑꯃ ꯍꯦꯛ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ ꯇꯞꯅ, ꯏꯃꯥ, ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯆꯧꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ, ꯆꯥꯛ? ꯑꯩꯗꯤ ꯏꯆꯥ ꯁꯅꯥꯃꯇꯨꯝꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯛ ꯆꯥꯔ ꯍꯜꯂꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ꯫ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯈꯪꯗꯦ, ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯩꯁꯤꯅ ꯃꯄꯥꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯏ꯫ ꯕꯥꯕꯥ, ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ, ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣꯕ꯫ ꯉꯥꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯉꯥꯟꯕꯒ ꯑꯍꯜ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯑꯍꯜ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯉꯥꯟꯕꯅ, ꯃꯤꯡꯒꯧꯁꯦ ꯑꯩ ꯏꯇꯩꯃ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ꯫ ꯁꯨꯝꯗꯧꯕꯅꯤ, ꯏꯆꯥ ꯉꯥꯟꯕꯗ ꯃꯥꯅ ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯃꯍꯨ ꯈꯟꯕ ꯂꯤꯟ ꯑꯃꯅ ꯆꯤꯛꯄꯗꯒꯤ ꯂꯝꯕꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯂꯥꯌꯦꯡꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯁꯥ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛꯇ ꯌꯨꯝꯗ ꯍꯟꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯑꯣ ꯏꯇꯩꯃ, ꯑꯩꯈꯣꯏꯁꯨ ꯏꯇꯩꯃ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯍꯔꯥꯎꯃꯟꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ, ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ꯫
ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯁꯅꯥꯃꯇꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯤ ꯆꯪꯂꯛꯄꯗꯨ ꯎꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ "ꯏꯕꯨꯡꯉꯣ!" ꯁꯅꯥꯃꯇꯨꯝ ꯌꯦꯡꯊꯣꯔꯛꯂꯒ ꯐ꯭ꯔꯞ ꯐ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯃꯥ ꯃꯆꯥ ꯀꯣꯟꯅꯔꯒ ꯀꯞꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯃꯇꯨꯝꯅ "ꯕꯥꯕꯥ, ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯌꯨꯝꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯗꯕꯒꯤ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ." ꯉꯥꯟꯕ ꯅꯣꯛꯂꯒ "ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯤꯠ ꯅꯥꯜꯍꯜꯂꯗꯕꯅꯤ꯫ ꯅꯆꯟꯅꯨꯄꯤꯅꯅꯦ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯃꯠꯇ ꯄꯤꯍꯧꯗ꯭ꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ." ꯂꯩꯁꯤ ꯁꯅꯥꯃꯇꯨꯝꯒ ꯃꯤꯠꯆꯥꯟꯅꯩ꯫ ꯃꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ "ꯀꯩꯅꯣ ꯕꯥꯕꯥ, ꯉꯁꯥꯏ ꯄꯥꯕꯅ ꯐꯤꯔꯣꯜ ꯈꯔ ꯄꯤꯒꯗꯕ ꯀꯥꯎꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ?" "ꯑꯦ!" ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯁꯅꯥꯃꯇꯨꯝ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈꯤꯒꯗꯧꯔꯦ꯫ ꯉꯥꯟꯕꯒ ꯅꯨꯄꯤ ꯃꯆꯥꯒ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯍꯧꯔꯦ꯫ ꯂꯩꯁꯤꯒ ꯁꯅꯥꯃꯇꯨꯝꯒ ꯁꯟꯒꯥꯔꯤ ꯃꯅꯥꯛꯇ ꯈꯔ ꯍꯥꯞꯆꯤꯜꯂꯦ꯫ "ꯆꯠꯂꯒꯦ ꯍꯥꯏꯔꯣ?" ꯅꯨꯃꯤꯠ ꯇꯥꯗꯣꯔꯤ, ꯍꯜꯂꯒꯦ." ꯁꯅꯥꯃꯇꯨꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯒꯦ ꯍꯥꯏꯗꯥꯏꯅꯦ? ꯂꯩꯍꯧꯔꯁꯤꯗꯅ. ꯌꯨꯝꯕꯨꯗꯤ ꯌꯥꯝ ꯃꯣꯠꯂꯤ, ꯑꯗꯨꯕꯨꯗꯤ ꯂꯩꯅꯤꯡꯉꯣꯏꯅꯦ." ꯂꯩꯁꯤ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯦ, ꯏꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯒ ꯑꯃꯨꯛꯁꯨ ꯂꯩꯍꯧꯗꯣꯏꯕ? ꯏꯁ, ꯂꯧꯕ ꯂꯥꯛꯎ ꯀꯩꯅꯣ. ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ? ꯏꯆꯜ ꯏꯕꯦꯝꯃꯅ ꯙꯞ ꯇꯧꯔꯒ ꯅꯝꯐꯨꯗ ꯍꯥꯏꯍꯟꯕꯗꯨꯕꯣ?" ꯂꯩꯁꯤ ꯃꯥꯏꯊꯣꯡ ꯃꯛꯆꯤꯟꯅ ꯁꯅꯥꯃꯇꯨꯝꯗ ꯌꯦꯡꯉꯤ꯫ ꯁꯅꯥꯃꯇꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤꯗ. ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯌꯥꯝ ꯊꯨꯅ ꯂꯧꯕ ꯂꯥꯛꯑꯒꯦ." ꯂꯩꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ "ꯈꯪꯗꯦ, ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ." ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯅ ꯎꯔꯝꯕ ꯁꯅꯥꯃꯇꯨꯝ ꯍꯣꯏꯒꯤ ꯌꯥꯝꯂꯕ ꯂꯧꯐꯝ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯍꯣꯏꯗ ꯄꯤꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝꯅ ꯏꯕꯦꯍꯥꯏꯕꯤ ꯍꯣꯏꯗ ꯂꯧꯐꯝ ꯃꯆꯥ ꯑꯃꯗꯤ ꯈꯥꯏꯕꯤꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯅꯥꯃꯇꯨꯝ ꯂꯩꯁꯤꯂꯦꯝꯕꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫